ngasi mu mayamgidamagta anauba wari macha ama puduna lakjari. Ngasi pajagadawriba wari macha asigi maming phattabi mau warakpa. Wari asibu ibirakpa writer gi mamingna Baby Rani. Aduni mayam punna wari asi taminarasi. Adungai thaina matam amani. Khun amadani imung adra leiribado lukhrabi mama macha makhoyani tani. Thembi nauna mapureba kaina khrabi nupi amani. Magi macha nupa toma Thembi na yamna wana khairem phamba thoktuna chauna ba yokcharakpani. Thembi hoigi imung manung asi khun lekai adugi miyoi singdunasu yamna nusibirami. Amadi Thembi bu lekaina macha yokpa ngambi akhangan bini hainasu thagattuna hainabirami. Chahi kharagi matungni hojik toma chawba mapung phare pakhang pungkak haibido oire. Toma su mamagi matingdi kabak sabak adum pangba haurabani. Ayuktuni Hai Tomal Imagi Tomal Tomal sukhumle Ima nachadai kari tapigadabano Launi nangbo Imani chak thire cha thoklaro Imadi chagiroi dhohaisiba Hai charadabani la odum punnane cha hauradabani hoi lage lao Tomal mapana domda phamduna Napi Purambado Toklaga, Mahak Imunda, Chakumadum the Lakli. La, Sidane, Lady, Ichagine, Chaluk, Pantaro, Chabahuru, Ninangbo. Oima. Tomal Makut Tomaning Tong Tokluduna, Hamdokluri, Adoga Hanjin Janglakuna, Jalupana to the Pamtaraklaga, Chabahorakli. Imasu, Jarni, Dene, Charisduna. Charadoni. Thembi sumakutto hamdaktuna chak chana bahaina phamtharakle adugo chaba hauragli Thembina imagi Tomal horene imana thenglakpagi mami urabadi nang chakse mai phawbadi thagalamuko oima thagalamgi adugibu kayam luba thabakno aduni thabak haibasidine nupi haiba ma nupa haiba ma thiba yade khanba yade thabak tani chilhau thiba yade ko oima nacha khangje aduni ichadini wakhal yam tagadon taduna tasulakli Toma sak tu chai thabak ama tawbada wakhal sune yam munna khanthagadabani khongthang ama thangdringe hana jumi natraga lali haise khandokadawni ko khanglabrei magi Toma na oima nacha gyan tase nacha loina khangjare aduni charo oima Enjang sisu yamna hawai magi. Chow. Chaba thakpadane chilhau su thipade ko. Chaba da chilhau thiduna charabadine hakchang da machi aroi oiroi. Phabane kaisungamlu sima su khangjilu ko. Oima nasa khangje. Ichabudine yam phaida. Thaina digi hauna. Ichadine chaba thakpada chilhau thirakte. Adumak imana thongamba singdumak chadura talakli. Tomalna Aigi wadiko imana bu thonglaba chahin jangse adum loina ma hek dawi loina madum aina pamba haidu oi phai madu oi bado aduni dana icha haibado aige hoima wari sana duna mama macha mokhoini do chak chaminari adu loisilakle chak toklaba matung Thembi na kolik wairam kado sit nana loisilaga thamlamle aduga khairen chatna ba haina tawrakle ma Thomok achauba amada yansang na pido makhal suna loina haptuna thamlaba matung phina phaisa sakre aduga hai Tomal imagi Tomal su thalaktuna ima launi henangbo thomok se imagi koktaksida amukta thangala une ngasidi mana masingse khara hennabu yaman khraba maline adugi lumene yamna oima thangatke aduna Tomal thoraklega mama ibe madogi makokta Mana masing habliba thomok ado thangkat piraklami loirabada inthina leiramu yumdagine chathoklabasu thong puna pansilamu ko oima karisu chathok charoidana sa chathoklabadi haibani imana hairiba sina adugane nangnasu thengnane hanjinganu nganna hanjala uko yumsida oima phani thokle chale ima thokle ko hoima Thembi do thokre chatkre khairena domda makhong du thanglaga Tomas tumin leplega yinghauri mama ibe maduna chatkibado
ꯑꯩꯒꯤ ꯏꯃꯥꯁꯦ ꯋꯥꯕꯗꯤ ꯌꯥꯝꯅ ꯋꯥꯖꯔꯤꯕꯅꯤ ꯇꯧꯔꯤꯁꯦ ꯏꯄꯥ ꯌꯥꯎꯗ ꯑꯩꯕꯨ ꯑꯁꯤ ꯌꯧꯅ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯄꯅꯤ ꯅꯨꯡꯁꯤ ꯌꯥꯝꯅ ꯑꯩꯒꯤ ꯏꯃꯥꯁꯦ ꯑꯩꯒꯤ ꯏꯃꯥꯕꯨ ꯂꯨꯅ ꯊꯝꯕ ꯍꯥꯏꯁꯦ ꯑꯩꯒꯤ ꯄꯥꯟꯗꯝꯅꯤ ꯂꯨꯅ ꯊꯝꯗꯕ ꯌꯥꯗꯦ ꯑꯩꯒꯤ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯗꯕ ꯌꯥꯗꯦ ꯇꯣꯃꯥꯜ ꯋꯥꯍꯩ ꯈꯔꯁꯤꯡ ꯑꯗꯨ ꯁꯣꯟꯖꯔꯒ ꯇꯨꯃꯤꯟ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯒ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯡꯗꯣ ꯊꯤꯔꯛꯂꯒ ꯇꯧꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯇꯣꯃꯥꯜ ꯊꯕꯛꯇ ꯆꯤꯜꯍꯥꯎ ꯊꯤꯒꯟꯗꯦ ꯊꯕꯛ ꯁꯨꯕ ꯑꯁꯤ ꯑꯃꯁꯨ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯍꯩ ꯇꯣꯃꯥꯜ ꯃꯅꯤꯡꯒꯤ ꯏꯪꯈꯣꯜꯂꯣꯝ ꯑꯗꯨꯗ ꯊꯣꯔꯛꯂꯒ ꯌꯣꯝꯄꯥꯛ ꯇꯧꯔꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯈꯩꯗꯦꯟꯗꯅꯤ ꯊꯦꯝꯕꯤꯒ ꯊꯪꯅꯅ ꯐꯝꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏ ꯊꯦꯝꯕꯤ ꯂꯥꯎ ꯅꯪꯕꯨ ꯄꯣꯠ ꯌꯣꯟꯕꯗ ꯋꯥꯔꯝꯂꯅꯤ ꯂꯥꯎꯅꯦ ꯆꯥ ꯊꯛꯁꯤꯅꯦ ꯕꯣꯔꯥꯁꯨ ꯌꯥꯎꯏ ꯊꯦꯝꯕꯤꯅ ꯌꯥꯔꯅꯤꯗ ꯏꯆꯦ ꯃꯈꯣꯏ ꯑꯗꯨꯝ ꯆꯥꯕꯤꯔꯣ ꯑꯩꯒꯤꯗꯤ ꯌꯥꯔꯅꯤꯌꯦ ꯍꯩꯃꯥ ꯊꯦꯝꯕꯤ ꯅꯪꯕꯨ ꯀꯣꯛ ꯂꯥꯎꯃꯤ ꯅꯪꯒꯤ ꯄꯣꯐꯝꯗꯣ ꯉꯥꯛꯇꯪꯁꯨ ꯂꯦꯞꯄꯨ ꯀꯔꯤ ꯇꯧꯒꯦ ꯅꯪꯕꯨ ꯏꯟꯊꯣꯛꯅꯅꯦ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯐꯝꯖꯩꯗ ꯅꯪꯒꯤ ꯈꯩꯔꯦꯟ ꯑꯁꯦ ꯏꯆꯦꯁꯤꯡꯁꯤꯃ ꯊꯋꯥꯏ ꯌꯥꯎꯕꯒꯤ ꯋꯥ ꯊꯣꯏꯅ ꯅꯁꯗꯦꯗ ꯁꯨꯝ ꯑꯩꯍꯥꯛ ꯆꯥꯅꯤꯡꯗꯗꯨꯅ ꯇꯧꯕꯅꯤ ꯍꯣꯅꯦ ꯆꯥꯅꯤꯡꯗꯕꯒ ꯌꯥꯔꯣꯏ ꯂꯥꯛꯑꯣ ꯆꯥꯈꯤꯒꯗꯧꯅꯤ ꯆꯥꯗꯕ ꯌꯥꯔꯣꯏꯅꯤ ꯊꯦꯝꯕꯤ ꯅꯪ ꯑꯁ ꯏꯆꯦ ꯍꯣꯏꯁꯤꯃ ꯍꯣꯏ ꯆꯥꯁꯦ ꯍꯥꯏꯔꯕꯨꯗꯤꯅꯦ ꯀꯣꯛ ꯆꯥꯊꯣꯛꯃꯤꯟꯅꯔꯒ ꯂꯣꯏꯔꯦꯗꯅ ꯑꯗꯨꯅꯦ ꯂꯥꯛꯑꯣ ꯑꯩꯒꯤ ꯄꯣꯐꯝꯁꯤꯗ ꯑꯣꯏꯅꯅꯦ ꯑꯗꯨꯝ ꯆꯥꯔꯁꯤ ꯍꯣꯏ ꯆꯦ ꯍꯣꯏ ꯊꯦꯝꯕꯤꯗꯣ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯐꯝꯊꯔꯛꯇꯨꯅ ꯕꯣꯔꯥꯗꯨ ꯆꯥꯃꯤꯟꯅꯔꯛꯂꯤ ꯁꯈꯤꯇꯣꯝꯕꯤꯅ ꯅꯃꯥ ꯅꯆꯥꯕꯨ ꯀꯔꯝ ꯂꯩꯔꯤꯕꯒꯦ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯤꯕ ꯅꯠꯇ꯭ꯔꯣ ꯊꯦꯝꯕꯤꯌꯦ ꯍꯣꯏ ꯆꯦ ꯍꯧꯖꯤꯛ ꯐꯥꯎꯕꯤꯗꯒꯤ ꯌꯥꯝꯅ ꯏꯪꯅ ꯅꯨꯡꯁꯤꯅꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯤꯌꯦ ꯇꯨꯡꯗꯅ ꯀꯔꯝ ꯊꯣꯛꯂꯒꯗꯕꯅꯣ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯑꯗꯨꯝꯅꯦ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯖꯧ ꯅꯨꯡꯉꯥꯏꯅ ꯊꯦꯝꯕꯤ ꯅꯪꯁꯦ ꯅꯨꯡꯁꯤꯅꯦ ꯅꯊꯧꯅꯥ ꯂꯩ ꯍꯥꯏꯅ ꯏꯆꯦ ꯍꯣꯏꯁꯤꯡꯅꯅꯦ ꯇꯨꯃꯤꯟ ꯍꯥꯏꯅ ꯁꯣꯟꯅꯔꯤꯕꯅꯤ ꯑꯁ ꯏꯆꯦ ꯍꯣꯏ ꯃꯌꯥꯝꯅ ꯄꯪꯍꯥꯏ ꯃꯍꯥꯏꯕꯤꯔꯦ ꯍꯦꯛꯇ ꯍꯥꯏꯕ ꯅꯠꯇꯦꯅꯦꯍꯦ ꯅꯊꯧꯅꯥꯁꯦ ꯕꯥꯔꯤꯗ ꯍꯦꯛꯇ ꯂꯩꯌꯦ ꯋꯥꯅꯤ ꯅꯪꯁꯦ ꯑꯗꯨꯝ ꯅꯨꯡꯁꯤꯅꯧꯀꯣ ꯅꯃꯥꯅꯆꯥ ꯋꯥꯖꯔꯛꯂꯕꯅꯤ ꯌꯥꯝꯅ ꯍꯣꯏ ꯅꯨꯡꯁꯤꯅꯖꯒꯦ ꯅꯨꯡꯁꯤꯅꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯤ ꯇꯧꯕꯇꯕꯨ ꯍꯌꯦꯡꯋꯥꯏ ꯀꯣꯟꯅꯗ ꯃꯧ ꯂꯥꯛꯂꯕ ꯃꯇꯝꯗꯗꯤ ꯀꯔꯝꯕ ꯇꯧꯒꯗꯧꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤꯕꯅꯤ ꯇꯧꯔꯤꯁꯦ ꯑꯗꯨꯒꯤꯕꯨ ꯀꯔꯤꯅꯣ ꯅꯪꯒꯤ ꯅꯆꯥ ꯏꯕꯨꯡꯉꯣ ꯇꯣꯃꯥꯜ ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯔꯝꯒꯅꯤ ꯒ꯭ꯌꯥꯟ ꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯗꯨꯅꯅꯦ ꯃꯥꯅ ꯈꯪꯅ ꯏꯪꯅ ꯒ꯭ꯌꯥꯟ ꯇꯥꯕꯒꯤ ꯏꯃꯨꯡ ꯀꯣꯏꯒꯗꯧꯕꯤ ꯃꯧ ꯃꯀꯣꯛ ꯄꯨꯁꯤꯜꯂꯛꯁꯅꯤ ꯀꯔꯤꯅꯣ ꯑꯗꯨꯒꯤꯕꯣ ꯊꯦꯝꯕꯤꯅ ꯈꯪꯗ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯏꯆꯦ ꯑꯗꯨꯝ ꯇꯧꯔꯛꯂꯕꯗꯤ ꯐꯩ ꯑꯗꯨꯒꯅꯦ ꯃꯗꯨꯒꯤ ꯇꯩꯅ ꯑꯣꯅꯕꯗ ꯇꯧꯔꯛꯂꯕꯗꯤ ꯂꯣꯏꯔꯦ ꯑꯩꯍꯥꯛꯅꯦ ꯇꯨꯃꯤꯟꯅ ꯌꯨꯝꯗ ꯍꯥꯏꯔꯝꯗꯕꯤ ꯀꯗꯥꯏꯗꯅꯣꯃ ꯍꯦꯛꯇ ꯆꯠꯂꯒ ꯂꯩꯔꯨꯕ ꯍꯥꯏꯗꯨꯅꯤ ꯁꯈꯤꯇꯣꯝꯕꯤꯅ ꯁꯠ ꯍꯩ ꯊꯦꯝꯕꯤ ꯍꯩꯅꯦ ꯅꯪꯕꯣ ꯑꯗꯨꯝ ꯍꯥꯏꯅꯨꯅꯦ ꯍꯣꯏ ꯆꯦ ꯍꯩꯗꯦ ꯍꯥꯏꯖꯔꯔꯣꯏ ꯅꯅꯥꯎ ꯑꯃꯠꯇꯒ ꯑꯁꯨꯝꯅꯦ ꯋꯥꯔꯤꯒꯤ ꯋꯥꯅꯤ ꯑꯗꯨ ꯑꯣꯏꯔꯕꯁꯨꯅꯦ ꯍꯥꯏꯅꯨ ꯇꯥꯕꯗꯅꯦ ꯅꯨꯡꯉꯥꯏꯇꯦꯅꯦ ꯍꯣꯏ ꯏꯆꯦꯃ ꯃꯇꯥꯡ ꯑꯗꯨꯗ ꯆꯥꯗꯨꯁꯨ ꯄꯨꯔꯛꯂꯦ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯄꯨꯔꯛꯂꯤꯕ ꯆꯥꯗꯨ ꯁꯈꯤꯇꯣꯝꯕꯤꯅ ꯂꯧꯁꯤꯟꯗꯨꯅ ꯁꯦ ꯊꯦꯝꯕꯤ ꯆꯥ ꯌꯧꯔꯛꯂꯦ ꯆꯥꯁꯦ ꯑꯃ ꯂꯧꯔꯣ ꯀꯗꯥꯏ ꯍꯣꯏ ꯆꯦ ꯊꯦꯝꯕꯤ ꯆꯥꯗꯣ ꯂꯧꯏ ꯆꯥ ꯑꯁꯥꯕꯁꯤꯒꯅꯦ ꯕꯣꯔꯥꯁꯤꯒ ꯆꯥꯕ ꯍꯥꯎꯕꯅꯤ ꯆꯥꯅꯕꯅꯤ ꯍꯣꯏ ꯆꯦ ꯆꯥꯅꯕꯅꯤ ꯃꯔꯛꯁꯤꯗ ꯁꯤꯡꯖꯨꯔꯥ ꯀꯦꯂꯤ ꯆꯔꯥꯔꯥ ꯑꯃꯇꯪꯒꯅꯦ ꯌꯥꯎꯁꯤꯜꯂꯝꯃꯕꯗꯤꯀꯣ ꯈꯪꯒꯗꯧꯕꯅꯤ ꯃꯍꯥꯎꯁꯤꯗꯤ ꯊꯦꯝꯕꯤꯅ ꯃꯣꯃꯣ ꯅꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯤ ꯍꯣꯏ ꯆꯦ ꯃꯗꯨꯗꯨꯅ ꯀꯣꯟꯅ ꯑꯃꯨꯛ ꯍꯦꯛ ꯅꯅꯥꯎꯅ ꯇꯧꯔꯒ ꯉꯝꯖꯕ ꯍꯥꯏꯗꯨꯅꯤ ꯄꯨꯟꯅ ꯏꯆꯦ ꯏꯅꯥꯎ ꯍꯦꯛ ꯆꯥꯊꯣꯛꯃꯤꯟꯅꯕ ꯍꯥꯏꯗꯨꯅꯤ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯦꯅꯦ ꯑꯗ ꯍꯦꯛ ꯇꯥꯏꯍꯦ ꯊꯦꯝꯕꯤ ꯃꯥꯅꯤ ꯏꯆꯦ ꯁꯈꯤꯇꯣꯝꯕꯤ ꯍꯔꯥꯎ ꯃꯣꯃꯣ ꯅꯣꯛꯃꯤꯟꯅꯗꯨꯅ ꯆꯥ ꯕꯣꯔꯥꯗꯣ ꯆꯥꯃꯤꯟꯅꯖꯔꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯑꯁꯨꯝꯅ ꯍꯦꯛ ꯊꯦꯝꯕꯤꯒꯤ ꯃꯇꯧꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯑꯁꯦ ꯄꯣꯛꯄꯤꯗꯨꯅ ꯑꯗꯨꯃ ꯍꯦꯛꯇ ꯋꯥꯔꯤ ꯀꯌꯥ ꯅꯨꯡꯉꯥꯏꯅ ꯁꯥꯕꯤꯔꯛꯇꯨꯅ ꯆꯥ ꯕꯣꯔꯥ ꯁꯤꯡꯖꯨ ꯀꯁꯨ ꯍꯦꯛ ꯂꯩꯗꯨꯅ ꯆꯥꯊꯣꯛꯃꯤꯟꯅꯔꯤ ꯄꯣꯠꯅꯤ ꯈꯩꯔꯦꯟ ꯐꯝꯂꯤꯕꯤꯁꯤꯡ ꯑꯗꯨꯒ ꯊꯦꯝꯕꯤꯒ ꯄꯨꯟꯅ ꯑꯗꯨꯒ ꯊꯦꯝꯕꯤ ꯍꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯔꯝꯁꯤꯗ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃꯃꯨꯛ ꯁꯥꯟꯅꯔꯝꯃꯤ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃꯒꯤ ꯃꯇꯝꯗꯨꯅꯤ ꯇꯣꯃꯥꯜ ꯃꯈꯣꯏ ꯌꯨꯝꯒꯤ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯍꯧꯔꯤꯕ ꯅꯥꯄꯤ ꯃꯆꯥꯁꯤꯡꯗꯣ ꯐꯣꯏꯗꯠꯇꯨꯅ ꯂꯩꯔꯤ ꯃꯥꯅ ꯑꯗꯨꯝ ꯂꯩꯔꯤꯉꯩ ꯃꯇꯥꯡ ꯑꯗꯨꯅꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯄ꯭ꯔꯞ ꯆꯠꯂꯒ ꯂꯥꯛꯇꯨꯅ ꯍꯥꯏꯔꯔꯦ ꯇꯣꯃꯥꯜ ꯃꯉꯣꯟꯗ ꯑꯁꯨꯝꯅ
ꯇꯥꯇꯣꯃꯥ ꯑꯣ ꯇꯥꯇꯣꯃꯥ ꯇꯣꯃꯥꯜꯅꯁꯨ ꯀꯩꯗꯧꯔꯦ ꯀꯩ ꯂꯩꯔꯦ ꯑꯉꯥꯡ ꯇꯥꯇꯣꯃꯥꯕꯨ ꯁꯤꯗ ꯊꯣꯔꯛꯑꯣ ꯍꯥꯏꯌꯣꯅ ꯍꯥꯏꯍꯧꯋꯤ ꯀꯗꯥꯏꯗ ꯀꯅꯥꯅ ꯀꯩꯒꯤ ꯊꯣꯔꯛꯑꯣ ꯍꯥꯏꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯀꯔꯤꯒꯤꯅꯦ ꯍꯥꯏꯒꯦ ꯑꯉꯥꯡ ꯈꯪꯗꯤꯌꯦ ꯍꯥꯏꯔꯛꯂꯤꯕ ꯃꯤꯗꯨꯕꯨ ꯀꯅꯥꯅꯣ ꯑꯉꯥꯡ ꯅꯪ ꯃꯁꯛꯀ ꯈꯪꯕ꯭ꯔꯣ ꯑꯉꯥꯡꯗꯨꯅ ꯈꯪꯉꯦ ꯀꯩꯅꯣꯅꯦ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯌꯨꯝ ꯑꯃ ꯂꯩꯕꯗꯣ ꯃꯗꯨꯒꯤ ꯅꯨꯄꯤ ꯃꯆꯥꯅꯦ ꯑꯩ ꯃꯁꯛ ꯈꯪꯉꯤ ꯎꯒ꯭ꯔꯦ ꯃꯥꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯁꯤꯕꯣ ꯃꯥꯅꯦ ꯑꯁꯦꯡꯕꯅꯦ ꯅꯨꯄꯤꯗꯨꯅ ꯇꯥꯇꯣꯃꯥꯕꯨ ꯀꯧꯊꯣꯔꯛꯎ ꯆꯠꯂꯣ ꯑꯩꯁꯦ ꯊꯥꯔꯛꯂꯤꯅꯦ ꯊꯑꯣꯏꯅ ꯀꯗꯥꯏꯗ ꯃꯥꯗꯤ ꯀꯗꯥꯏꯗ ꯂꯩꯍꯧꯔꯤꯅꯣ ꯑꯉꯥꯡ ꯃꯥ ꯀꯗꯥꯏꯗ ꯂꯩꯍꯧꯕꯒꯦ ꯃꯥꯗꯣ ꯑꯥꯗ ꯊꯣꯡ ꯃꯈꯣꯡꯒꯤ ꯎꯍꯨꯗ ꯂꯩꯍꯧꯋꯤ ꯂꯦꯞꯇꯨꯅ ꯇꯥꯇꯣꯃꯥꯕꯨ ꯊꯣꯔꯛꯑꯣ ꯍꯥꯏꯌꯣ ꯅꯠꯇ꯭ꯔꯗꯤ ꯃꯍꯥꯛ ꯌꯨꯝꯗ ꯆꯪꯂꯛꯂꯅꯤ ꯍꯥꯏꯔꯛꯄꯅꯤ ꯌꯨꯝ ꯆꯪꯂꯛꯂꯅꯤꯒ ꯍꯥꯏꯔꯛꯄ꯭ꯔꯥ ꯍꯥꯏꯁꯦ ꯍꯣꯏ ꯇꯣꯃꯥꯜ ꯇꯍꯥꯅ ꯑꯣ ꯌꯥꯔꯦ ꯆꯠꯂꯣ ꯑꯉꯥꯡ ꯆꯠꯂꯣ ꯆꯦꯆꯦꯗꯨꯗꯅꯦ ꯑꯩ ꯊꯣꯔꯛꯍꯧꯔꯦ ꯍꯥꯏꯌꯨ ꯑꯩ ꯂꯥꯛꯄ ꯍꯧꯔꯦ ꯍꯥꯏꯌꯨ ꯆꯠꯂꯣ ꯍꯣꯏ ꯇꯥꯇꯣꯃꯥ ꯍꯥꯏꯔꯨꯔꯒꯦꯀꯣ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯣ ꯍꯥꯏꯔꯨ ꯆꯠꯂꯣ ꯌꯨꯝꯁꯤꯗꯒ ꯆꯪꯁꯤꯜꯂꯛꯑꯗꯤ ꯁꯣꯏꯔꯦ ꯄꯨꯡꯁꯣꯏ ꯁꯣꯏꯔꯦ ꯀꯥꯏꯕꯅ ꯂꯣꯏꯔꯅꯤ ꯇꯥꯇꯣꯃꯥ ꯑꯩ ꯆꯠꯂꯦ ꯍꯥꯏꯕ ꯆꯠꯂꯦꯀꯣ ꯍꯣ ꯆꯠꯂꯣ ꯊꯨꯅ ꯀꯟꯅꯅꯦ ꯆꯦꯜꯂꯨꯀꯣ ꯑꯉꯥꯡ ꯃꯔꯝ ꯌꯥꯝ ꯃꯣꯛꯄꯅꯤ ꯀꯟꯅ ꯆꯦꯜꯂꯨꯀꯣ ꯍꯣꯏ ꯇꯥꯇꯣꯃꯥ ꯍꯣꯔꯦꯟ ꯉꯥꯃꯨꯛ ꯂꯩꯌꯨꯀꯣ ꯑꯩꯅ ꯄꯥꯈꯣꯟꯕꯤꯕꯒꯤ ꯍꯣꯏꯅꯦ ꯂꯩꯗꯣꯏꯅꯤꯅꯦ ꯆꯠꯂꯣ ꯊꯨꯅ ꯄ꯭ꯔꯞ ꯆꯠꯂꯣ ꯍꯥꯏꯔꯒ ꯍꯣꯏ ꯇꯐꯤꯡ ꯄꯥꯎ ꯄꯨꯗꯨꯅ ꯂꯥꯛꯂꯝꯕ ꯑꯉꯥꯡ ꯑꯗꯣ ꯇꯣꯃꯥꯜꯅ ꯄꯥꯎ ꯑꯃ ꯑꯃꯨꯛ ꯄꯤꯗꯨꯅ ꯇꯝꯂꯆꯣ ꯍꯥꯏꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯍꯟꯈ꯭ꯔꯦ ꯑꯉꯥꯡ ꯑꯗꯨꯅ ꯍꯦꯛ ꯆꯠꯈ꯭ꯔꯕꯒ ꯇꯣꯃꯥ ꯅꯦꯅꯥ ꯇꯥꯅ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯛꯂꯦ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯇꯞꯂꯤ ꯃꯊꯟꯇ ꯍꯥꯏꯖꯗꯨꯅ ꯁꯣꯟꯖꯩ ꯇꯨꯃꯤꯟꯅ ꯇꯟꯕꯨ ꯇꯜꯂꯦꯅ ꯇꯧꯔꯤꯁꯦ ꯃꯁꯤ ꯅꯨꯄꯤꯁꯤꯅꯀꯣ ꯌꯥꯝ ꯉꯝꯃꯤ ꯍꯥꯏꯁꯤꯅꯤ ꯑꯩꯅ ꯁꯣꯝꯗ ꯇꯜꯂꯤꯕ ꯈꯨꯇꯟ ꯂꯥꯛꯇꯟꯁꯤꯒꯕꯀꯣ ꯃꯁꯤ ꯇꯣꯃꯥꯜ ꯃꯨꯔꯨꯝ ꯃꯆꯤꯟ ꯑꯗꯨꯗ ꯁꯣꯜꯂꯒ ꯃꯍꯥꯛ ꯃꯥꯒꯤ ꯂꯤꯠꯂꯤꯕ ꯃꯐꯤ ꯐꯨꯔꯤꯠ ꯑꯃꯗꯤ ꯁꯦꯠꯂꯤꯕ ꯈꯪꯒ꯭ꯔꯥꯎ ꯑꯗꯨ ꯍꯣꯡꯗꯣꯛꯈ꯭ರೆ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯅꯧꯕ ꯐꯤꯍꯟ ꯃꯁꯥ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯊꯣꯔꯛꯂꯝꯕ ꯇꯧꯏ ꯃꯁꯤꯒꯤ ꯐꯔꯛ ꯐꯨꯕꯤ ꯅꯨꯄꯤꯁꯦ ꯑꯁꯤ ꯍꯦꯛ ꯂꯥꯛꯁꯤꯟꯗꯅ ꯁꯨꯃꯥꯡ ꯅꯥꯄꯤ ꯐꯣꯏꯔꯤꯁꯦ ꯂꯣꯏꯁꯟꯗꯕꯤ ꯃꯍꯧꯅꯕ ꯊꯣꯛꯅꯕ ꯆꯠꯀꯗꯧꯔꯤꯕꯁꯦ ꯃꯁꯤ ꯂꯥꯏꯃ ꯃꯊꯣꯡ ꯆꯥꯗꯦꯅ ꯇꯧꯔꯤꯁꯦ ꯇꯟꯖꯥ ꯈꯪꯗꯦꯅꯦ ꯃꯁꯤ ꯊꯣꯛꯇ꯭ꯔꯗꯤ ꯊꯣꯛꯂꯨꯔꯒꯦ ꯂꯥꯛꯆꯔꯕꯅꯤꯅ ꯎꯅꯕꯤꯗꯅ ꯆꯠꯍꯟꯈꯤꯕꯗꯣ ꯍꯜꯍꯟꯈꯤꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯊꯣꯛꯄꯤꯔꯨꯔꯒꯦ ꯉꯥꯏꯍꯥꯛ ꯇꯣꯃꯥꯜ ꯃꯨꯔꯨꯝ ꯃꯊꯟꯇ ꯃꯗꯣꯝ ꯁꯣꯜꯂꯒ ꯊꯣꯛꯈ꯭ꯔꯦ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯥꯅ ꯎꯔꯔꯨꯔꯅꯤ ꯍꯥꯏꯅ ꯊꯣꯛꯈ꯭ꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ ꯃꯥꯒ ꯌꯥꯝ ꯅꯨꯡꯁꯤꯖꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯏꯃꯨꯡꯁꯦ ꯁꯦꯟꯖꯥꯎ ꯌꯥꯝꯅ ꯄꯥꯏꯕ ꯏꯃꯨꯡꯅꯤ ꯈꯨꯟ ꯑꯗꯨꯒꯤ ꯄꯩꯁꯥ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯏꯕ ꯏꯃꯨꯡ ꯑꯃ ꯍꯥꯏꯌꯣ ꯍꯥꯏꯅ ꯇꯥꯔꯕꯗꯤ ꯅꯨꯄꯤ ꯃꯆꯥ ꯍꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯅ ꯇꯣꯞꯅ ꯇꯣꯉꯥꯟ ꯇꯥꯅ ꯏꯆꯣꯡꯗ ꯆꯣꯡꯊꯣꯛꯂꯒ ꯂꯩꯔꯕꯅꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯃꯉꯥꯎ ꯌꯥꯝꯅ ꯊꯤꯖꯩ ꯃꯉꯥꯎ ꯊꯤꯕꯃꯛ ꯑꯁꯤꯅꯕꯨ ꯅꯨꯄꯤ ꯃꯥꯅ ꯏꯀꯥꯏꯕꯒ ꯂꯣꯏꯅ ꯊꯥꯗꯣꯛꯂꯝꯗꯨꯅ ꯇꯣꯃꯥꯜ ꯑꯁꯤ ꯃꯥꯅ ꯍꯦꯛ ꯌꯥꯝꯅ ꯄꯥꯝꯖꯃꯟꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯃꯍꯥꯛꯅ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯈꯪꯅꯖꯈꯤꯕꯅꯤ ꯇꯣꯃꯥꯜꯗꯤ ꯃꯈꯣꯏ ꯏꯃꯨꯡꯁꯤꯒ ꯊꯥꯛ ꯌꯥꯝꯅ ꯈꯦꯠꯅꯕ ꯑꯁꯤꯗ ꯌꯥꯖꯔꯨꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯀꯟꯅꯃꯛ ꯍꯦꯛꯇ ꯒꯤꯔꯤ ꯇꯛꯆꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯇꯣꯃꯥꯜ ꯑꯃꯗꯤ ꯃꯦꯂꯩ ꯃꯈꯣꯏ ꯑꯅꯤꯁꯦ ꯅꯨꯡꯁꯤꯅꯖꯔꯤ ꯃꯦꯂꯩ ꯍꯥꯏꯅ ꯀꯧꯏ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯁꯦ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯇꯣꯃꯥꯜ ꯑꯃꯗꯤ ꯃꯦꯂꯩ ꯃꯈꯣꯏ ꯑꯅꯤꯗꯣ ꯊꯦꯡꯅꯔꯝꯃꯤ ꯇꯣꯃꯥꯜꯅ ꯅꯪꯅ ꯂꯥꯛꯂꯤꯁꯦ ꯃꯇꯝꯗꯤ ꯑꯣꯈꯥꯛ ꯆꯥꯗꯦꯀꯣ ꯃꯦꯂꯩ ꯅꯨꯡꯊꯤꯜ ꯄꯨꯄꯣꯛꯁꯤꯗꯕꯨ ꯃꯦꯂꯩꯅ ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯪꯗꯣ ꯈꯪꯉꯨ ꯍꯦꯛ ꯎꯅꯤꯡꯂꯛꯄ ꯑꯗꯨꯒꯤꯅꯤ ꯊꯑꯣꯏꯅ ꯑꯩꯅ ꯅꯪ ꯎꯅꯅꯦꯅ ꯂꯥꯛꯂꯤꯁꯦ ꯏꯀꯥꯏꯕꯒ ꯈꯪꯗꯈꯩ ꯍꯣꯏꯅꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯥꯏꯕ ꯑꯁ ꯇꯥꯅꯤꯡꯗꯦ ꯏꯀꯥꯏꯗꯧꯕ ꯅꯨꯄꯤ ꯑꯩꯅ ꯏꯀꯥꯏꯗ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯥ ꯅꯪ ꯑꯣꯏꯅ ꯏꯀꯥꯏꯔꯒ ꯂꯩꯈ꯭ꯔꯦ ꯇꯜꯂꯦ ꯋꯥꯅꯤ ꯌꯥꯝꯅ ꯑꯁ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯁꯦ ꯌꯥꯔꯦ ꯑꯗꯣ ꯀꯩ ꯂꯩꯔꯒꯦ ꯃꯦꯂꯩꯅ ꯀꯩꯁꯨꯝ ꯂꯩꯇꯦꯗ ꯉꯁꯤ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯗꯅꯦ ꯉꯥ ꯌꯥꯝꯅ ꯐꯥꯏꯌꯦ ꯑꯗꯨꯒꯤ ꯑꯩꯅ ꯅꯪꯗꯣ ꯉꯥꯁꯦ ꯌꯥꯝ ꯄꯤꯖꯅꯤꯡꯗꯅ ꯊꯤꯜꯂꯛꯂꯤꯅꯦ ꯀꯌꯥꯝ ꯄꯤꯖꯅꯤꯡꯂꯨꯔꯒꯦꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯈꯪꯗꯦ ꯑꯩꯅ ꯌꯥꯝ ꯄꯤꯖꯅꯤꯡꯉꯦ ꯅꯪꯁꯦ ꯄꯤꯖꯔꯤꯈꯩꯅꯦ ꯑꯄꯦꯟꯕꯒ ꯂꯩꯒꯗꯣꯏ ꯃꯥꯟꯗꯦ ꯑꯁ ꯅꯨꯡꯁꯤꯌꯦ ꯅꯪꯒꯤ ꯋꯥꯇꯥꯁꯤ ꯐꯥꯎꯕꯗꯤ ꯑꯗꯣ ꯀꯔꯤ ꯉꯥꯅꯣ ꯅꯪꯒꯤꯁꯤꯕꯨ ꯃꯦꯂꯩ ꯉꯥ ꯃꯃꯤꯡꯒꯗꯤ ꯈꯪꯗꯦꯗ ꯑꯩꯁꯨ ꯌꯥꯝ ꯑꯍꯥꯎꯕꯅꯦꯗꯤ ꯍꯥꯏꯌꯦ ꯑꯩꯗꯤ ꯉꯥꯒꯤ ꯉꯥ ꯆꯞ ꯃꯥꯟꯅꯕ ꯑꯣꯏꯅꯤꯡꯉꯤ ꯃꯁꯛꯀ ꯑꯃ ꯍꯦꯛꯇ ꯈꯪꯖꯗꯦꯗ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯈꯪꯂꯅꯤ ꯍꯥꯏꯒꯦ ꯄꯥꯕꯨꯡ ꯏꯃꯥꯅ ꯂꯨꯅ ꯇꯧꯔꯒ ꯅꯥꯟꯅꯟꯗꯅ ꯊꯝꯂꯕꯨꯗꯤ
ꯏꯁ ꯊꯝꯖꯗꯦ ꯑꯗꯣ ꯁꯤ ꯄꯥꯏꯔꯣ ꯉꯥꯁꯦ ꯁꯨꯝ ꯄꯥꯏꯍꯜꯂꯒ ꯊꯝꯃꯦ ꯑꯣ ꯀꯗꯥꯏ ꯇꯣꯃꯥ ꯃꯦꯂꯩꯗꯒꯤ ꯉꯥꯗꯣ ꯂꯧꯔꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯄꯥꯏꯔꯝꯃꯤ ꯃꯦꯂꯩꯅ ꯑꯗꯣ ꯇꯥ ꯇꯣꯃꯥ ꯑꯩꯈꯣꯏꯅꯤꯅꯦ ꯏꯀꯨꯏ ꯀꯨꯏꯗꯅ ꯊꯨꯅ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤꯀꯣ ꯇꯣꯃꯥꯅ ꯁꯠ ꯑꯁ ꯃꯦꯂꯩ ꯉꯥꯏꯈꯣꯗ ꯃꯇꯝ ꯈꯔ ꯂꯩꯈꯤꯁꯤ ꯑꯩꯈꯣꯏ ꯌꯨꯝ ꯀꯩ ꯅꯥꯇꯩ ꯌꯥꯝꯅ ꯆꯥꯗ꯭ꯔꯤ ꯑꯗꯨꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯕ ꯑꯣ ꯅꯣꯏꯒꯤ ꯌꯨꯝ ꯅꯥꯇꯩ ꯆꯥꯗꯕ ꯉꯥꯏꯔꯤꯀꯥꯟꯗ ꯌꯥꯔꯣꯏ ꯅꯪꯗꯣ ꯍꯥꯟꯅꯅꯦ ꯍꯅꯨꯕ ꯑꯣꯏꯈꯤꯕ ꯇꯥꯔꯦꯃꯦ ꯀꯩꯁꯨ ꯍꯅꯨꯔꯣꯏꯃꯤ ꯅꯪꯕꯨ ꯅꯪ ꯁꯤꯗꯤꯕ ꯑꯁ ꯈꯪꯗꯦ ꯌꯥꯔꯣꯏ ꯇꯥ ꯇꯣꯃꯥ ꯑꯩꯈꯣꯏꯅꯤꯅꯦ ꯊꯨꯅ ꯂꯨꯍꯣꯡꯉꯁꯤ ꯍꯩꯃꯥ ꯍꯥꯏꯔꯤ ꯋꯥꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔ ꯃꯥꯜꯂꯦ ꯃꯦꯂꯩ ꯅꯪꯕꯣ ꯇꯥꯁꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯣꯡꯂꯁꯦꯕ ꯌꯥꯗ꯭ꯔꯦꯀꯣ ꯌꯥꯒꯤꯔꯣꯏ ꯑꯁ ꯇꯥ ꯇꯣꯃꯥ ꯃꯔꯩ ꯇꯧꯒꯅꯨ ꯃꯦꯂꯩ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏ ꯄꯥꯕꯗꯒꯤ ꯄꯥꯛꯁꯤꯗꯒꯤ ꯍꯥꯏꯅꯔꯒ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯂꯧꯊꯣꯔꯛꯀꯦ ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯌꯨꯝꯗꯣ ꯁꯦꯝꯂꯁꯤ ꯑꯗꯨꯒ ꯊꯨꯅ ꯂꯨꯍꯣꯡꯂꯁꯤꯀꯣ ꯑꯩꯈꯣꯏꯅꯦ ꯀꯣ ꯇꯥ ꯇꯣꯃꯥ ꯍꯩꯃꯥ ꯅꯪꯕꯨ ꯃꯦꯂꯩ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏꯗꯕ ꯋꯥꯗꯣ ꯍꯥꯏꯅꯣ ꯉꯥꯡꯅꯣ ꯇꯥꯅꯤꯡꯗꯦꯃꯤ ꯅꯪꯕꯣ ꯃꯁꯤꯗꯤꯕ ꯑꯩꯗꯤ ꯇꯟꯖꯜꯂꯛꯀꯗꯧꯔꯤꯀꯣ ꯈꯪꯗꯦ ꯇꯟꯕꯒ ꯌꯥꯔꯣꯏ ꯅꯪꯅꯦ ꯅꯪ ꯑꯩ ꯅꯠꯇꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯒꯦ ꯅꯨꯡꯁꯤꯅꯒꯦ ꯈꯟꯕꯒꯤꯔꯣ ꯀꯩꯅꯣ ꯂꯨꯍꯣꯡꯂꯁꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯁꯦ ꯃꯁꯤ ꯀꯔꯤꯒꯤꯅꯣꯕ ꯇꯥ ꯇꯣꯃꯥ ꯇꯣꯃꯥꯜꯅ ꯅꯪꯅꯦꯀꯣ ꯅꯪ ꯀꯗꯥꯏꯗꯒꯤ ꯀꯣꯠꯂꯒ ꯍꯥꯏꯔꯛꯂꯤꯕ ꯋꯥꯊꯤ ꯆꯒꯨꯟ ꯃꯌꯥꯝꯅꯣꯃꯤ ꯅꯪꯕꯣ ꯍꯥ ꯀꯗꯥꯏꯗꯒꯤ ꯋꯥꯊꯤ ꯉꯥꯛꯇꯅꯣꯕ ꯑꯩꯅꯦ ꯅꯨꯄꯤ ꯑꯃꯗ ꯀꯣꯏꯗꯦ ꯈꯪꯅꯗꯦ ꯅꯪ ꯈꯛꯇꯒꯤꯅꯤꯀೋ ꯑꯩꯅ ꯅꯨꯡꯁꯤꯅꯖꯔꯤꯁꯦ ꯍꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯇꯥ ꯇꯣꯃꯥꯒꯤ ꯃꯇꯧꯁꯤꯅ ꯍꯥꯏꯔꯤꯅꯤ ꯑꯩꯅ ꯍꯥꯏꯖꯕ ꯈꯨꯗꯤꯡ ꯑꯃꯠꯇ ꯌꯥꯕꯤꯗꯕꯁꯤꯗ ꯃꯥꯜꯂꯤꯕꯅꯤ ꯑꯇꯣꯞꯄ ꯀꯣꯏꯔꯝꯒꯅꯤꯅ ꯆꯤꯡꯅꯔꯤꯅꯦ ꯑꯩꯁꯨ ꯆꯤꯡꯅꯒꯅꯨ ꯀꯣꯏꯗꯦ ꯑꯩ ꯑꯗꯣ ꯇꯥ ꯇꯣꯃꯥ ꯑꯩꯈꯣꯏꯅꯦ ꯁꯣꯏꯗꯕꯤ ꯂꯨꯍꯣꯡꯕꯗꯤ ꯂꯨꯍꯣꯡꯁꯤꯀꯣ ꯑꯩꯅꯦ ꯅꯪꯒꯤ ꯅꯨꯄꯤ ꯌꯥꯝ ꯑꯣꯏꯅꯤꯡꯉꯦꯕ ꯑꯗꯣ ꯉꯥꯏꯈꯣ ꯅꯪꯕꯨ ꯆꯥꯛꯀ ꯐꯖꯅ ꯊꯣꯡꯕ ꯍꯩꯕ꯭ꯔꯣ ꯍꯦꯟꯖꯥꯡ ꯀꯌꯥꯝ ꯍꯥꯎꯅ ꯊꯣꯡꯕ꯭ꯔꯕ ꯑꯁ ꯑꯗꯨꯒꯤꯕꯨ ꯀꯔꯤꯅꯣ ꯂꯥꯏꯃ ꯗꯝꯃꯥ ꯑꯝꯗ ꯍꯩꯅ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯗꯣ ꯌꯨꯝꯗ ꯀꯌꯥꯝ ꯇꯣꯏꯅꯗꯤ ꯊꯣꯡꯕ ꯃꯦꯂꯩꯗꯣ ꯂꯠꯂꯤ ꯇꯞꯂꯤ ꯇꯧꯔꯒ ꯊꯣꯡꯕꯒꯤꯕꯨꯗꯤꯅꯦ ꯄꯥꯛꯅ ꯊꯣꯡꯗꯦꯗ ꯌꯨꯝꯗ ꯏꯃꯥꯅ ꯂꯣꯏꯅ ꯊꯣꯡꯉꯦ ꯑꯣ ꯑꯗꯣ ꯅꯪ ꯅꯨꯄꯤꯅꯦ ꯁꯨꯝ ꯊꯣꯡꯕꯁꯨ ꯌꯥꯎꯁꯜꯂꯨ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯑꯃꯨꯛ ꯇꯟꯁꯤꯜꯂꯒ ꯊꯣꯡꯅꯤꯡꯈꯤꯔꯣꯏꯀꯣ ꯑꯁ ꯊꯣꯡꯅꯤꯡꯉꯤ ꯀꯩꯁꯨ ꯍꯣ ꯐꯩ ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯑꯗꯣ ꯇꯥ ꯇꯣꯃꯥ ꯉꯥꯁꯦ ꯍꯣꯔꯦꯟ ꯍꯥꯟꯅ ꯊꯣꯡꯂꯒ ꯆꯥꯎꯀꯣ ꯏꯃꯥꯗ ꯊꯣꯡꯍꯜꯂꯣ ꯍꯣꯏ ꯆꯥꯗꯣꯏꯅꯤ ꯑꯗꯣ ꯀꯥꯟꯅꯗꯦ ꯃꯦꯂꯩ ꯋꯥꯔꯤ ꯋꯥꯇꯥꯏꯁꯨ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯦ ꯑꯗꯨꯅ ꯍꯟꯖꯤꯟꯅꯔꯁꯤ ꯌꯨꯝꯗ ꯅꯪꯁꯨ ꯍꯟꯈ꯭ꯔꯣ ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦꯀꯣ ꯃꯦꯂꯩ ꯇꯟꯗꯦ ꯃꯥꯟꯗꯦ ꯑꯁ ꯌꯨꯝꯗ ꯊꯕꯛꯀ ꯂꯩꯍꯧꯕ꯭ꯔꯥ ꯍꯥꯏꯁꯦ ꯍꯣꯏ ꯑꯩꯁꯦ ꯊꯕꯛ ꯇꯧꯔꯝꯕꯗꯒꯤ ꯅꯪ ꯂꯥꯛꯑꯦꯅ ꯑꯉꯥꯡ ꯑꯃꯅ ꯍꯥꯏꯔꯛꯄꯗꯒꯤ ꯊꯣꯔꯛꯂꯤꯅꯤ ꯑꯣ ꯑꯩꯅ ꯊꯥꯖꯤꯟꯈꯤꯕꯅꯦ ꯑꯉꯥꯡꯗꯣ ꯈꯪꯉꯤ ꯑꯗꯣ ꯐꯔꯦ ꯍꯜꯂꯣ ꯑꯩꯁꯨꯅꯦ ꯆꯪꯂꯒꯦꯀꯣ ꯃꯔꯝ ꯃꯣꯛꯄꯅꯤ ꯑꯩꯒꯤ ꯃꯦꯂꯩꯗꯤ ꯃꯦꯂꯩꯗꯣ ꯍꯟꯗꯛꯃꯨꯛꯇꯤ ꯍꯔꯥꯎ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯍꯣꯏ ꯇꯥ ꯇꯣꯃꯥ ꯆꯠꯂꯣ ꯑꯗꯨꯗꯤ ꯍꯜꯂꯣꯀꯣ ꯃꯦꯂꯩꯗꯣ ꯒꯝ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯇꯣꯃꯥꯜ ꯃꯥꯁꯨ ꯌꯨꯝꯂꯣꯝꯗ ꯍꯟꯖꯤꯜꯂꯛꯂꯦ ꯇꯣꯃꯥꯟ ꯇꯞꯅ ꯃꯆꯤꯟꯗ ꯏꯅꯥ ꯈꯨꯟꯕ ꯅꯨꯄꯤꯒ ꯈꯪꯅꯕꯁꯤ ꯅꯨꯡꯕꯨꯗꯤ ꯅꯨꯡꯉꯥꯏ ꯍꯥꯏꯕꯨ ꯀꯔꯤ ꯀꯔꯝ ꯊꯣꯛꯇꯣꯏꯅꯣ ꯈꯪꯗꯦ ꯇꯧꯔꯤꯁꯤ ꯌꯨꯝꯕꯥꯜ ꯂꯣꯟꯁꯤꯅ ꯈꯪꯗ꯭ꯔꯦ ꯂꯥꯛꯆꯔꯁꯤꯅꯤ ꯊꯣꯛꯂꯕ ꯑꯃ ꯂꯥꯏꯅ ꯑꯗꯨꯝ ꯇꯝꯖꯔꯁꯅꯤ ꯂꯧꯗꯗꯤ ꯂꯧꯁꯤꯜꯂꯒꯦ ꯃꯦꯂꯩꯁꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯃꯥꯅ ꯑꯁꯨꯛ ꯑꯩ ꯅꯨꯡꯁꯤꯖꯗꯨꯅ ꯑꯩꯒꯤꯗꯃꯛ ꯁꯤ ꯌꯧꯅ ꯇꯧꯕꯤꯔꯁꯤꯗꯕꯨ ꯂꯧꯗ꯭ꯔꯗꯤ ꯄꯥꯞ ꯁꯣꯏꯗꯅ ꯄꯨꯕ ꯇꯥꯔꯦ ꯄꯥꯞ ꯄꯨꯔꯅꯤ ꯇꯣꯃꯥ ꯋꯥ ꯃꯌꯥꯝꯗꯣ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤ ꯃꯌꯨꯝ ꯌꯧꯕꯒ ꯃꯐꯤꯁꯤꯡꯗꯣ ꯑꯃꯨꯛ ꯍꯣꯡꯗꯣꯛꯂꯒ ꯃꯍꯥꯛ ꯍꯥꯟꯅ ꯇꯧꯔꯝꯕ ꯁꯨꯃꯥꯡ ꯅꯥꯄꯤ ꯐꯣꯏꯔꯤꯕꯗꯨꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯒ ꯃꯈꯥ ꯇꯥꯅ ꯐꯣꯏꯔꯒ ꯂꯩꯈ꯭ꯔꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯂꯩꯀꯥꯏꯅ ꯀꯩꯅ ꯇꯣꯃꯥꯜꯒꯤ ꯃꯇꯥꯡ ꯍꯥꯏꯕꯗꯤ ꯇꯣꯃꯥꯜ ꯑꯁꯤ ꯅꯨꯄꯤ ꯈꯪꯅꯕ ꯂꯩꯔꯦ ꯍꯥꯏꯅ ꯅꯤꯡꯐꯨꯡ ꯍꯥꯏꯅꯕ ꯉꯥꯡꯅꯕꯁꯤ ꯇꯥꯔꯛꯂꯦ ꯃꯁꯤꯒꯤ ꯍꯥꯏꯅꯔꯤꯕ ꯑꯁꯦ ꯃꯁꯤꯒꯤ ꯄꯥꯎꯁꯤꯁꯨ ꯊꯦꯝꯕꯤ ꯃꯥꯒꯤ ꯅꯥꯀꯣꯡꯗꯁꯨ ꯌꯧꯔꯛꯂꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕꯒꯤ ꯃꯃꯥ ꯃꯄꯥ ꯄꯨꯂꯞ ꯄꯨꯟꯗꯨꯅ ꯂꯩꯔꯤꯕ ꯃꯇꯥꯡ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯝꯕꯤꯅ ꯃꯆꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯏꯃꯥꯒꯤ ꯇꯣꯃꯥꯁꯨ ꯑꯗꯨꯝ ꯈꯨꯝꯂꯛꯏ ꯍꯧ ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯀꯩꯅꯣꯅꯤ ꯏꯆꯥꯕꯨ ꯅꯨꯄꯤꯒ ꯑꯉꯥꯡꯒ ꯈꯪꯅ ꯈꯣꯠꯅꯕ ꯇꯧꯕ꯭ꯔꯣ ꯍꯥꯏꯕꯗꯤ ꯏꯃꯥꯅ ꯍꯥꯏꯕꯗꯤꯅꯦ ꯏꯆꯥꯕꯨ ꯅꯨꯄꯤꯒ ꯀꯣꯏꯔꯕ꯭ꯔꯣ ꯈꯪꯅꯔꯕ꯭ꯔꯣ ꯍꯥꯏꯕ ꯇꯣꯃꯥꯜꯅ ꯏꯀꯥꯏꯔꯗꯨꯅ ꯃꯃꯥꯗ ꯋꯥ ꯂꯣꯠꯇꯨꯅ ꯈꯨꯝꯂꯛꯂꯝꯃꯤ ꯏꯃꯥ
ꯀꯗꯥꯏꯗꯒꯤꯅꯣꯗ ꯂꯩꯇꯦ ꯈꯪꯅꯖꯗꯦ ꯑꯗꯨꯝꯕ ꯅꯆꯥ ꯇꯧꯖꯗ꯭ꯔꯤ ꯇꯧꯖꯒꯤꯔꯣꯏ ꯊꯦꯝꯕꯤ ꯃꯆꯥꯗ ꯃꯨꯟꯅ ꯌꯦꯡꯂꯤ ꯃꯆꯥꯅ ꯃꯉꯣꯟꯗ ꯏꯀꯥꯏꯔꯨꯗꯨꯅ ꯋꯥ ꯂꯣꯠꯂꯦ ꯍꯥꯏꯕꯁꯤꯃꯁꯨ ꯈꯪꯃꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤ ꯇꯞꯂꯤ ꯇꯞꯂꯤ ꯍꯣ ꯐꯩ ꯐꯩ ꯏꯆꯥꯅꯕꯨ ꯑꯗꯨꯝ ꯇꯧꯔꯕꯗꯤ ꯏꯃꯥ ꯑꯗꯨꯕꯨꯅꯦ ꯏꯃꯥꯒꯤ ꯇꯣꯃꯥꯜ ꯏꯃꯥ ꯋꯥ ꯈꯔꯗꯤ ꯍꯥꯏꯍꯧꯒꯦꯗꯣ ꯇꯣꯃꯥꯜꯅ ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯇꯥꯛꯄꯤꯌꯣ ꯅꯆꯥꯗ ꯊꯦꯝꯕꯤ ꯇꯞꯂꯤ ꯇꯞꯂꯤ ꯍꯥꯏꯔꯛꯂꯤ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯤ ꯂꯧꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯏ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯦ ꯄꯨꯟꯁꯤꯒꯤ ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯕꯒꯨꯝꯕꯅꯤ ꯏꯃꯥ ꯃꯔꯝ ꯑꯗꯨꯅꯅꯦ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯅꯧꯅ ꯂꯧꯅ ꯂꯩꯅꯗ꯭ꯔꯤꯉꯩꯗꯅꯦ ꯃꯇꯝ ꯑꯗꯨꯗꯒꯤ ꯃꯁꯤꯅ ꯐꯩ ꯅꯠꯇ꯭ꯔꯒ ꯐꯠꯇꯦ ꯍꯥꯏꯕꯗꯣ ꯈꯟꯗꯣꯛꯀꯗꯕꯅꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯐꯩ ꯐꯠꯇꯦ ꯁꯦꯝꯗꯣꯛꯄ ꯌꯥꯅꯤ ꯅꯠꯇ꯭ꯔꯒ ꯌꯥꯔꯣꯏ ꯍꯥꯏꯕꯗꯣ ꯃꯗꯨꯃꯁꯨ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯋꯥꯈꯜ ꯇꯧꯔꯒ ꯈꯟꯗꯣꯛꯍꯧꯒꯗꯕꯅꯤꯀꯣ ꯇꯣꯃꯥꯜ ꯃꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯑꯗꯨꯝ ꯃꯨꯟꯅ ꯂꯣꯏꯅ ꯇꯥꯔꯛꯂꯝꯃꯤ ꯍꯣꯏ ꯏꯃꯥ ꯅꯆꯥ ꯂꯣꯏꯅ ꯈꯪꯖꯤꯟꯖꯔꯅꯤ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯕ ꯇꯥꯛꯄꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯅꯤ ꯃꯁꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯕꯅꯤ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯍꯣꯏ ꯏꯃꯥ ꯌꯨꯝ ꯑꯃ パン바 ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯨꯕꯅꯤ 이마나 하이가도버디 이문 고이가도위 누피디 유마시다 마오이나 pusilakpa imana pami tomal mama thembigi wahedo yamuna taraki ima icha aikhoinita tarak yam ingna nusinana leirakpani adunane asum matam sangna kuina ima icha leisi leimina khisi nusinana khango thaki mau ama laklagane ima icha gi nusinaba mari sine tharat hangumsiko tharat halumkumsi ima na hairiba ngangli basingse nangonda chaibani haina khangunuko khodimak singna ima na ichabu nusinunane hairibani nganglibani pautak oina piribani haina khalluko lana ukhiganu hoima adugidi nacha kariso amata khanjededa lana uba phau amata leijedi na sana aduni adumangni ima na hairiba singdo nang gyan tana lausinba phawdi ngambro ima nasaloina khangjinjare gyan taraba wakhal losing thoklaba ichani imana ka hena ngangduda wari tawrugadrasu hena gyan tapham thoi haina khallido imana tomana hoima nacha imana hariba yum koigedaba nupido aduma imung sida pusilaktuna imagi namo ohenaba honachegi pangjero ichagine masak masu henbi nupi sakyenbi nuzama yum koiba hagigadobi nupi machama hoima kunima imana su thosanbiyo phare sakse inthina sathoklase dudi imagi toma phaganima chathoklase charo nina tana asum ima icha punna leiningai ima icha wari tana banida imana ne hainingbo wasingdo loina tapna ingna khanaduna phaina traga phatti haibado yinghoribani tana horibani ne hoima masina suena nungaije pharibani asum tawribasina punna chakchamina basida wari watai tawduna sanaribase chasilo chakanu toma hoima imasu chathopiro ingna tumen charadoni adamna tomala madi thembi makhoi mama machani do wari kya sanaraba matungda chakto adam chamina khre ingna makhoi mama macha ani asidi matawasigum haibadi chak chamina ba matamasida ayambada mama macha wari sagani aduga aruba wa kaya amaso tatok tasin adum he tawduna tawzabadi masi thaina digi hauna adum tawraklaga lakchaba makhoi thembi yamadi tomal mama machagi haunabini khajik tagi haujikti tomalga melei hairiba ina kaira khunba imungi machanupi asiga nushinei khangnei haibase mayek sengna khanglakle kairo lekagi miyoi singduna aduga nakan namarumdana kamdori haibada tomal mangonda yamna kanamak hekta meleina luhonglasi jelasi hainasu yam kannamak hajilami tomasu makok ngauna lenjere haibaduni khaiden maphamdani Sakitombina thembira yengduna phagi tawraduna laknarami nusina manaktasu kausilagduna thembi law
ꯂꯥꯎꯅ ꯍꯦ ꯅꯪꯕꯣ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯁꯤꯕ ꯊꯦꯝꯕꯤꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯀꯔꯤ ꯋꯥꯔꯤꯅꯣ ꯏꯆꯦ ꯁꯈꯤꯇꯣꯝꯕꯤ ꯂꯥꯛꯇ ꯂꯥꯎꯅꯦ ꯅꯪꯕꯣ ꯁꯥꯁꯤꯅꯦ ꯊꯦꯝꯕꯤꯗꯣ ꯃꯣꯂꯤ ꯃꯣꯂꯤ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯀꯔꯤ ꯋꯥꯅꯣ ꯀꯔꯤ ꯍꯥꯏꯒꯦ ꯏꯆꯦ ꯁꯈꯤꯇꯣꯝꯕꯤꯗꯣ ꯃꯣꯃꯣ ꯅꯣꯛꯂꯗꯨꯅ ꯍꯣ ꯄꯥꯎ ꯑꯃ ꯇꯥꯔꯤꯅꯦ ꯅꯪꯕꯣ ꯀꯔꯤ ꯄꯥꯎ ꯑꯣꯏꯔꯕꯅꯣ ꯏꯆꯦ ꯑꯣ ꯑꯇꯩꯒ ꯅꯠꯇꯦ ꯅꯪꯒꯤ ꯅꯆꯥꯒꯤꯅꯤꯗꯅ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩꯈꯣꯏ ꯇꯣꯃꯥꯒꯤꯔꯅꯤ ꯏꯆꯦ ꯍꯣ ꯃꯥꯅꯤꯅꯦ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯗꯤ ꯑꯩꯗꯤ ꯈꯪꯗꯦꯅ ꯁꯈꯤꯇꯣꯝꯕꯤꯅ ꯍꯣ ꯅꯆꯥꯅꯨꯄꯥ ꯇꯣꯃꯥꯜꯗꯣ ꯈꯨꯟꯁꯤꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡꯗꯣ ꯃꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤ ꯑꯗꯨꯒ ꯈꯪꯅꯩ ꯆꯥꯅꯩ ꯀꯟꯅ ꯍꯥꯏꯔꯤꯅꯦ ꯅꯪꯕꯣ ꯊꯦꯝꯕꯤꯅ ꯉꯛꯅ ꯑꯦ ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯨ ꯏꯆꯦ ꯑꯩꯗꯤ ꯃꯪꯒꯨꯝꯂꯦꯅꯦ ꯇꯧꯔꯤꯁꯦ ꯍꯣ ꯈꯪꯗꯦ ꯍꯥꯏꯅꯩꯀꯣ ꯀꯟꯅ ꯍꯥꯏꯅꯩ ꯃꯗꯨꯒꯅꯦ ꯅꯆꯥꯒ ꯈꯪꯅꯩꯌꯦꯅ ꯍꯥꯏꯅꯩꯌꯦ ꯀꯩꯅꯣꯅꯦ ꯍꯣ ꯊꯦꯝꯕꯤ ꯅꯪꯅꯦ ꯅꯆꯥ ꯍꯥꯛꯇꯛꯇꯒꯤ ꯅꯨꯡꯉꯥꯏꯔꯅꯤ ꯅꯨꯡꯉꯥꯏꯕ ꯁꯣꯏꯗ꯭ꯔꯕꯅꯤꯀꯣ ꯊꯦꯝꯕꯤ ꯁꯤꯃ ꯈꯪꯖꯤꯜꯂꯣ ꯑꯁ ꯏꯆꯦ ꯀꯔꯤꯗ ꯅꯨꯡꯉꯥꯏꯔꯨꯒꯗꯧꯔꯤꯕꯅꯣ ꯑꯩꯗꯤꯅꯦ ꯃꯗꯨꯅ ꯑꯋꯣꯏꯕꯃꯛ ꯑꯣꯏꯔꯝꯂꯕꯗꯤ ꯀꯤꯕꯨ ꯀꯤꯅꯦ ꯏꯆꯦ ꯀꯔꯤ ꯃꯔꯝꯒꯤ ꯀꯤꯔꯤꯕ ꯑꯃꯨꯛ ꯂꯥꯏꯔꯕꯤ ꯏꯃꯥ ꯏꯆꯥꯕꯨ ꯐꯥꯕꯤꯗꯨꯅ ꯐꯨꯒꯦꯒ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯈꯜꯂꯤꯕꯅꯤꯅꯦ ꯀꯔꯤꯒꯤ ꯍꯥꯏꯗꯧꯔꯤꯕ ꯃꯣꯏꯗꯤ ꯑꯗꯨꯕꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯗꯣ ꯂꯩꯀꯥꯏ ꯄꯥꯜꯂꯤꯁꯤ ꯀꯔꯤꯅꯣ ꯃꯣꯏꯅ ꯍꯦꯛꯇ ꯇꯔꯥꯏ ꯑꯗꯨꯝ ꯇꯧꯕ ꯌꯥꯕ꯭ꯔꯗꯣ ꯈꯪꯗꯦ ꯏꯆꯦ ꯏꯆꯦꯅ ꯍꯥꯏꯔꯒ ꯄꯥꯎꯁꯦ ꯇꯥꯕꯁꯤꯗ ꯀꯤꯕꯨ ꯀꯤꯖꯔꯦ ꯅꯠꯇꯦ ꯄꯥꯎꯁꯤꯕꯨ ꯏꯆꯦꯗ ꯀꯅꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯅꯣꯅꯦ ꯀꯅꯥꯅ ꯇꯝꯂꯛꯂꯤꯕꯅꯣ ꯍꯥꯏꯋꯥꯅꯦ ꯑꯣ ꯈꯪꯗꯦ ꯂꯩꯀꯥꯏꯅꯅꯦ ꯋꯥ ꯌꯥ ꯂꯣꯏꯅ ꯈꯪꯅꯔꯕꯗꯤ ꯂꯧꯅꯔꯕꯅꯦ ꯋꯥꯐꯝꯁꯤꯗ ꯑꯁ ꯆꯨꯝꯃꯗꯤ ꯆꯨꯝꯂꯕ꯭ꯔꯣ ꯁꯤꯕꯣ ꯍꯣ ꯊꯦꯝꯕꯤ ꯅꯉꯥꯏ ꯏꯅꯥꯛ ꯈꯨꯟꯕꯒ ꯁꯪꯒ ꯇꯧꯔꯕꯗꯤ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯔꯅꯤ ꯅꯣꯏ ꯁꯣꯏꯗꯅꯅꯦ ꯅꯨꯡꯉꯥꯏꯔꯗꯕꯅꯤ ꯊꯦꯝꯕꯤ ꯏꯆꯦ ꯅꯨꯡꯉꯥꯏꯕ ꯂꯥꯏꯔꯤ ꯄꯥꯗꯨꯝ ꯄꯥꯈꯠꯂꯦꯀꯣ ꯑꯩꯗꯤ ꯍꯣ ꯄꯥꯈꯠꯀꯅꯨ ꯅꯃꯧ ꯏꯅꯥꯛ ꯈꯨꯟꯕꯤꯅꯦ ꯂꯥꯛꯀꯗꯧꯔꯤꯕꯗꯣ ꯏꯅꯥꯛ ꯈꯨꯟꯕꯤ ꯏꯆꯦ ꯁꯤꯃꯅꯦ ꯑꯗꯣꯝꯅ ꯈꯩꯗꯦꯟ ꯑꯗꯨꯗ ꯂꯛꯅꯕꯤꯔꯝꯃꯤ ꯐꯥꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯅ ꯊꯦꯝꯕꯤꯗ ꯃꯈꯣꯏ ꯈꯩꯗꯦꯟ ꯐꯝꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯅ ꯁꯣꯝ ꯅꯥꯀꯟ ꯑꯃꯗꯅ ꯀꯝꯗꯧꯔꯤ ꯇꯣꯃꯥꯒꯤ ꯃꯈꯨꯠꯇꯨꯗ ꯃꯦꯂꯩꯅ ꯌꯥꯜꯂꯛꯂꯗꯨꯅ ꯍꯥꯏꯔꯛꯂꯤ ꯇꯥ ꯇꯣꯃꯥ ꯍꯥꯏꯖꯔꯤꯕꯁꯤꯅꯤꯀꯣ ꯑꯩꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯅꯦ ꯑꯩꯕꯨ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯄꯨꯁꯤꯟꯗꯕ ꯌꯥꯔꯣꯏ ꯑꯩꯕꯨꯅꯦ ꯄꯨꯁꯤꯟꯗꯕ ꯌꯥꯔꯣꯏꯀꯣ ꯇꯣꯃꯥꯜꯅ ꯑꯁ ꯃꯦꯂꯩ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯌꯨꯝꯒꯤ ꯐꯤꯕꯝ ꯃꯇꯥꯁꯤꯒ ꯅꯪꯅ ꯍꯥꯏꯔꯤꯁꯤꯒ ꯑꯁ ꯑꯩꯕꯨ ꯈꯪꯗꯦ ꯑꯩꯗꯤ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯅꯦ ꯑꯩꯕꯨ ꯅꯣꯏꯒꯤ ꯌꯨꯝꯗ ꯄꯨꯒꯗꯕꯅꯤ ꯄꯨꯗꯕ ꯌꯥꯔꯣꯏꯀꯣ ꯑꯩ ꯉꯁꯤ ꯅꯪꯉꯣꯟꯗ ꯆꯦꯜꯂꯗꯕꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯉꯁꯤ ꯆꯦꯜꯂꯗꯕꯅꯤ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯦ ꯑꯩꯗꯤ ꯑꯁ ꯃꯦꯂꯩ ꯌꯥꯔꯦ ꯇꯥꯇꯣꯃꯥ ꯁꯦ ꯑꯩꯅ ꯄꯥꯏꯔꯤꯕ ꯈꯨꯗꯥꯡꯁꯤꯗꯅꯦ ꯆꯦꯠꯅ ꯄꯥꯏꯕꯤꯔꯣ ꯑꯗꯨꯒꯅꯦ ꯆꯠꯂꯁꯤ ꯄꯨꯟꯅ ꯑꯩꯈꯣꯏ ꯑꯅꯤ ꯅꯣꯏꯒꯤ ꯌꯨꯝꯗ ꯆꯠꯂꯁꯤ ꯍꯥꯏꯕ ꯃꯦꯂꯩ ꯅꯪꯕꯨ ꯑꯩ ꯌꯥꯒꯤꯔꯣꯏ ꯏꯃꯨꯡ ꯐꯤꯕꯝ ꯌꯥꯝꯅ ꯃꯇꯥ ꯑꯃ ꯆꯥꯗ꯭ꯔꯤ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯌꯥꯒꯅꯤ ꯀꯩꯁꯨ ꯑꯗꯨꯝ ꯈꯜꯂꯨꯅꯨ ꯅꯈꯣꯏ ꯏꯃꯨꯡꯒꯤ ꯋꯥꯗꯣ ꯑꯩ ꯂꯣꯏꯅꯅꯦ ꯃꯥꯌꯣꯛꯅꯒꯦꯕ ꯌꯨꯝꯗꯒꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯂꯧꯔꯗꯨꯅꯅꯦ ꯑꯋꯥꯕꯁꯤꯡꯗꯣ ꯂꯣꯏꯅ ꯀꯣꯛꯍꯟꯒꯦ ꯑꯩꯅ ꯀꯣꯛꯍꯟꯒꯦꯁꯦ ꯑꯗꯨꯒꯤꯕꯨ ꯀꯔꯤꯅꯣ ꯅꯪꯅ ꯋꯥꯒꯅꯨ ꯇꯥꯇꯣꯃꯥ ꯑꯁ ꯃꯦꯂꯩ ꯀꯥꯟꯅꯗꯦ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯑꯩꯈꯣꯏ ꯑꯅꯤ ꯉꯁꯤ ꯆꯦꯜꯂꯁꯤꯕ ꯁꯦ ꯇꯣꯃꯥꯜ ꯎꯄꯥꯏꯗꯣ ꯂꯩꯇ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯑꯗꯣꯝꯅ ꯃꯦꯂꯩ ꯃꯥꯒꯤ ꯃꯔꯩꯗꯒꯤ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯍꯦꯛꯇ ꯇꯣꯃꯥꯜ ꯃꯦꯂꯩ ꯃꯈꯣꯏ ꯑꯅꯤꯗꯣ ꯆꯦꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ ꯊꯥꯕꯨꯝ ꯑꯅꯤꯃꯨꯛꯀꯤ ꯃꯇꯨꯡꯗꯅꯤ ꯈꯜꯂꯨꯕꯒ ꯑꯅꯤꯡꯕ ꯑꯁꯤꯒ ꯑꯣꯏꯔꯛꯄ ꯇꯧꯊꯣꯔꯛꯄ ꯊꯕꯛꯀ ꯑꯗꯨꯃꯛ ꯍꯦꯛ ꯇꯥꯌꯣꯟꯅꯅ ꯊꯣꯛꯏ ꯍꯥꯏꯕꯗꯣ ꯌꯥꯝꯅꯃꯛ ꯑꯆꯨꯝꯕ ꯑꯣꯏ ꯍꯥꯏꯕꯁꯤꯃ ꯆꯨꯝꯒꯟꯕꯖꯥꯠꯅꯤ ꯍꯥꯟꯅ ꯇꯣꯃꯥꯒꯤ ꯏꯃꯨꯡ ꯌꯥꯝꯅ ꯏꯪꯅ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯕꯅꯤ ꯃꯧ ꯂꯥꯛꯂꯒ ꯍꯦꯟꯅ ꯏꯪꯅ ꯅꯨꯡꯁꯤꯅꯅ ꯂꯩꯔꯅꯤ ꯍꯔꯥꯎꯔꯅꯤ ꯅꯨꯡꯉꯥꯏꯔꯅꯤ ꯍꯥꯏꯅ ꯈꯟꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨ ꯑꯣꯏꯈꯤꯗ꯭ꯔꯦ ꯇꯣꯃꯥꯜ ꯑꯃꯗꯤ ꯊꯦꯝꯕꯤ ꯃꯆꯥ ꯃꯃꯥ ꯃꯈꯣꯏ ꯑꯅꯤꯇ ꯏꯪꯅ ꯂꯩꯖꯔꯝꯕ ꯏꯃꯨꯡꯁꯦ ꯍꯧꯖꯤꯛ ꯃꯃꯧ ꯑꯃ ꯍꯦꯛ ꯂꯥꯛꯈꯤꯕ ꯑꯗꯨꯗꯒꯤꯗꯤ ꯏꯃꯨꯡ ꯑꯗꯣ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯏꯃꯨꯡ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯦ ꯇꯣꯃꯥꯜ ꯅꯨꯄꯤ ꯃꯦꯂꯩ ꯑꯁꯦ ꯌꯥꯝꯅ ꯀꯇꯟ ꯆꯨꯕꯤ ꯁꯨꯅꯤꯡ ꯅꯣꯝꯅꯤꯡꯗꯕꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯇꯣꯃꯥꯒꯤ ꯃꯥꯡꯗ ꯑꯐꯕ ꯁꯥꯕꯗꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯇꯣꯃꯥꯜꯅ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯍꯦꯛ ꯃꯅꯦ ꯃꯁꯤꯗ ꯑꯣꯠꯂꯝꯃꯤ ꯁꯦꯡꯅ ꯃꯦꯂꯩ ꯑꯁꯦ ꯌꯨꯝꯒꯥꯏꯕꯤ ꯃꯧ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯏꯃꯨꯡ ꯑꯗꯨꯗ ꯇꯣꯃꯥꯜ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯁꯨꯕꯁꯨ ꯆꯠꯂꯕꯅꯤ ꯊꯦꯝꯕꯤ ꯃꯥꯁꯨ ꯃꯃꯧ ꯂꯥꯛꯄꯗꯒꯤ ꯈꯩꯗꯦꯟ ꯐꯝꯕꯀꯁꯨ ꯂꯣꯏꯅ ꯇꯣꯛꯊꯣꯛꯈ꯭ꯔꯕꯅꯤ ꯑꯌꯨꯛꯇꯨꯅꯤ ꯆꯥꯛ ꯏꯁꯤꯡ ꯄꯨꯝꯕ ꯆꯥ ꯊꯛꯄ ꯂꯣꯏꯔꯗꯨꯅ
ꯊꯕꯛ ꯆꯠꯅꯕ ꯍꯥꯏꯅ ꯇꯧꯔꯛꯂꯤ ꯇꯣꯃꯥꯜꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏ ꯅꯨꯄꯤ ꯇꯥꯕ꯭ꯔꯣ ꯑꯩ ꯊꯕꯛ ꯊꯣꯛꯑꯦꯀꯣ ꯏꯟꯊꯤꯅ ꯂꯩꯔꯝꯃꯨꯀꯣ ꯃꯦꯂꯩꯅ ꯈꯨꯝꯃꯤ ꯍꯣꯏ ꯐꯅꯤ ꯇꯣꯃꯥꯜ ꯊꯣꯔꯛꯂꯤ ꯃꯥꯡꯈꯣꯜ ꯃꯆꯤꯗꯨꯗ ꯊꯦꯝꯕꯤꯗꯣ ꯐꯝꯂꯗꯨꯅ ꯂꯩꯔꯝꯃꯤ ꯇꯣꯃꯥꯜ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯃꯥ ꯅꯆꯥ ꯊꯣꯛꯆꯔꯨꯈꯤꯒꯦꯀꯣ ꯊꯦꯝꯕꯤꯅ ꯐꯔꯦ ꯊꯣꯛꯂꯨꯔꯣ ꯆꯠꯊꯣꯛꯂꯨꯔꯣ ꯊꯕꯛ ꯏꯟꯊꯤꯅ ꯏꯔꯦꯅ ꯆꯠꯂꯨꯀꯣ ꯍꯣꯏ ꯃꯥ ꯇꯣꯃꯥꯜꯗꯣ ꯆꯠꯈ꯭ꯔꯦ ꯊꯕꯛ ꯇꯣꯃꯥꯜꯅ ꯊꯕꯛ ꯊꯣꯛꯇꯨꯅ ꯍꯦꯛ ꯆꯠꯈꯤꯕꯁꯤ ꯈꯪꯂꯕꯒ ꯃꯥꯒꯤ ꯅꯨꯄꯤ ꯃꯦꯂꯩꯅ ꯈꯣꯟꯖꯦꯜꯗꯣ ꯍꯧꯅ ꯂꯥꯛꯇꯨꯅ ꯀꯧꯔꯛꯂꯝꯃꯤ ꯍꯥꯏ ꯍꯅꯨꯕꯤ ꯀꯔꯥꯏ ꯂꯩꯒꯦ ꯑꯁ ꯃꯁꯤꯕꯨ ꯀꯔꯥꯏ ꯆꯠꯈ꯭ꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯣ ꯍꯅꯨꯕꯤ ꯋꯥꯗꯣ ꯍꯥꯏꯗꯨꯅ ꯃꯦꯂꯩꯗꯣ ꯊꯣꯔꯛꯂꯝꯃꯤ ꯃꯄꯥꯟ ꯑꯗꯣꯝꯗ ꯊꯦꯝꯕꯤꯅ ꯇꯨꯃꯤꯟ ꯐꯝꯂꯒ ꯂꯩꯔꯝꯕꯗꯣ ꯎꯕꯗ ꯑꯩꯅ ꯉꯁꯥꯏ ꯑꯃꯗꯒꯤ ꯀꯧꯔꯤꯕꯁꯤꯡꯒꯁꯦ ꯑꯃꯠꯇ ꯇꯥꯁꯤꯟꯗꯕꯒꯤ ꯋꯥꯅꯤꯅꯦ ꯍꯥ ꯅꯪꯁꯦ ꯌꯥꯝ ꯐꯥꯎꯔꯤꯁꯤꯅꯦꯕ ꯍꯅꯨꯕꯤ ꯅꯪ ꯍꯥ ꯊꯦꯝꯕꯤꯅ ꯀꯔꯤꯅꯣ ꯏꯃꯧ ꯏꯕꯦꯝꯃ ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯪꯅ ꯑꯁꯨꯛ ꯆꯥꯎꯅ ꯏꯃꯥꯗ ꯋꯥ ꯍꯥꯏꯔꯤꯕꯗꯨꯕꯣ ꯀꯔꯤ ꯂꯩꯔꯕꯒꯦ ꯏꯁ ꯀꯔꯤ ꯇꯧꯔꯕꯒꯦ ꯀꯥꯏꯅ ꯍꯥꯏ ꯆꯥꯛ ꯇꯣꯛꯂꯕꯗꯤ ꯅꯪ ꯀꯔꯤ ꯇꯧꯅꯤ ꯍꯥꯏꯕ ꯅꯁꯥꯅ ꯈꯪꯖꯗꯕ꯭ꯔꯣ ꯏꯃꯧ ꯏꯕꯦꯝꯃ ꯆꯠꯂꯣ ꯌꯥꯝ ꯊꯨꯅꯅꯦ ꯆꯠꯂꯣ ꯀꯣꯜ ꯂꯨꯈꯥꯛ ꯃꯌꯥꯝꯗꯣ ꯋꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯂꯒꯅꯤ ꯌꯥꯝ ꯊꯨꯅꯅꯦ ꯐꯦꯡꯗꯣꯛꯂꯨꯔꯣ ꯆꯠꯂꯣ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨꯕꯣ ꯅꯪꯕꯨ ꯌꯨꯝꯁꯤꯒꯤ ꯃꯧꯅꯤꯅꯦꯀꯣ ꯁꯥꯒꯩꯁꯤꯒꯤ ꯃꯧ ꯍꯣ ꯑꯗꯨ ꯑꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯍꯥ ꯑꯩꯗꯤ ꯌꯨꯝꯗ ꯀꯣꯜ ꯂꯨꯈꯥꯛꯁꯤꯡ ꯅꯠꯇꯦ ꯏꯈꯨꯠ ꯑꯁꯦ ꯊꯕꯛ ꯑꯝꯇ ꯁꯨꯖꯔꯛꯇꯦ ꯑꯗꯨꯅꯅꯦ ꯀꯔꯤꯃꯠꯇ ꯍꯩꯇꯦ ꯑꯗꯨꯗꯤ ꯅꯪꯗꯤ ꯌꯨꯝ ꯄꯥꯜꯂꯛꯂꯤꯁꯤꯅ ꯇꯧꯔꯤꯕꯁꯤꯗꯤ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯗ ꯌꯦꯡꯂꯒ ꯄꯥꯜꯂꯛꯂꯤꯕ ꯍꯣ ꯇꯥ ꯇꯣꯃꯥꯜꯒꯤ ꯃꯅꯥꯛꯇꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯨꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ ꯀꯔꯤ ꯍꯥꯏꯕ ꯑꯣ ꯇꯥꯅꯤꯡꯗꯦ ꯑꯝꯇ ꯑꯗꯨꯅꯅꯦ ꯀꯥꯟꯅꯗꯦ ꯆꯠꯂꯣ ꯀꯣꯜꯂꯤꯛꯁꯤꯡꯗꯣ ꯐꯦꯡꯗꯣꯛꯂꯨꯔꯣ ꯆꯠꯂꯣ ꯊꯦꯡꯉꯦ ꯍꯥꯏꯔꯒ ꯏꯃꯧ ꯏꯕꯦꯝꯃ ꯉꯝꯂꯣꯏ ꯏꯃꯥ ꯉꯁꯤꯗꯤꯅꯦ ꯀꯣꯜꯂꯤꯛ ꯐꯦꯡꯕ ꯉꯝꯃꯣꯏꯀꯣ ꯏꯃꯥ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯔꯨꯁꯤ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯀꯌꯥ ꯖꯨꯒꯣꯠ ꯆꯥꯅꯔꯔꯣꯏ ꯅꯪꯒꯤꯁꯦ ꯉꯝꯃꯤ ꯍꯥꯏꯗꯅ ꯅꯃꯥ ꯅꯅꯦꯕꯣꯛ ꯑꯁꯤꯕꯨ ꯐꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔో ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤ ꯐꯨꯕ ꯇꯥꯔꯦꯗꯅ ꯌꯥꯝ ꯐꯥꯎꯔꯦꯗꯅ ꯌꯥꯝ ꯃꯨꯛꯂꯦꯗ ꯂꯥꯎ ꯅꯇꯤꯛ ꯂꯩꯔꯗꯤ ꯐꯨꯔꯣ ꯑꯩꯕꯨ ꯂꯥꯎꯅꯦ ꯍꯣ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ ꯐꯨꯕ ꯇꯥꯔꯦꯗꯅ ꯍꯦꯔꯥ ꯅꯪ ꯀꯣꯟꯁꯦ ꯐꯦꯡꯒꯦ ꯍꯥꯏꯕ꯭ꯔꯥ ꯐꯦꯡꯉꯣꯏ ꯍꯥꯏꯕ꯭ꯔꯣ ꯂꯥꯎ ꯊꯨꯅ ꯂꯥꯎ ꯄ꯭ꯔꯞ ꯂꯥꯛꯑꯣ ꯏꯃꯧ ꯏꯕꯦꯝꯃ ꯃꯦꯂꯩ ꯃꯊꯣꯡ ꯈꯪꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯅꯤ ꯃꯨꯔꯤꯕꯤ ꯊꯦꯝꯕꯤꯕꯨ ꯗꯝ ꯍꯦꯛꯇ ꯐꯨꯊꯔꯛꯂꯝꯃꯤ ꯊꯦꯝꯕꯤꯗꯤ ꯑꯍꯜꯀ ꯑꯣꯏꯔꯦ ꯃꯈꯨꯠꯀ ꯍꯟꯕ ꯑꯝꯇ ꯉꯝꯖꯔꯝꯗꯦ ꯈꯪꯕ꯭ꯔꯗꯣ ꯀꯔꯤ ꯊꯣꯛꯑꯦꯅ ꯑꯍꯜ ꯊꯪꯗ ꯅꯅꯝꯗꯣ ꯅꯥꯔꯤꯅꯤꯅꯦ ꯆꯠꯂꯣ ꯊꯨꯅ ꯀꯣꯜꯂꯤꯛꯁꯤꯡꯗꯣ ꯐꯦꯡꯗꯣꯛꯂꯨꯔꯣ ꯆꯠꯂꯣ ꯌꯦꯡꯅꯤꯡꯗꯦ ꯁ꯭ꯋꯥꯏꯁꯤꯗ ꯊꯦꯝꯕꯤꯗꯣ ꯃꯃꯤꯠꯇꯒꯤ ꯃꯄꯤꯗꯣ ꯇꯥꯔꯛꯂꯗꯨꯅ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯗꯨꯅ ꯂꯧꯔꯛꯄ ꯑꯩꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯅꯤ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯍꯟꯅꯤ ꯍꯥꯏꯅ ꯄꯨꯔꯛꯈꯤꯕ ꯑꯩꯒꯤ ꯏꯃꯧꯗꯨꯅꯤꯀꯣ ꯍꯣ ꯑꯗꯨ ꯑꯣꯏꯔꯒ ꯀꯔꯤ ꯇꯧꯔꯒꯦ ꯇꯥꯅꯤꯡꯗꯦ ꯊꯨꯅꯅꯦ ꯀꯣꯜꯂꯤꯛꯁꯤꯡꯗꯣ ꯐꯦꯡꯗꯣꯛꯑꯣ ꯊꯨꯅ ꯅꯨꯡꯁꯤꯗꯅꯅꯦ ꯈꯥꯔꯦ ꯑꯣꯛꯑꯦ ꯊꯦꯝꯕꯤꯗ ꯎꯄꯥꯏ ꯂꯩꯇ ꯁꯣꯂꯤ ꯀꯞꯅ ꯑꯗꯨꯃꯛ ꯀꯣꯜꯂꯤꯛꯁꯤꯡꯗꯣ ꯐꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯝꯅ ꯍꯦꯛ ꯊꯦꯝꯕꯤꯗꯣ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯂꯥꯛꯂꯤꯕꯤ ꯃꯦꯂꯩꯅ ꯌꯥꯝ ꯇꯥꯊꯤꯅ ꯑꯣꯠꯄꯤ ꯅꯩꯕꯤꯕ ꯇꯧꯔꯝꯃꯤ ꯃꯦꯂꯩ ꯃꯥꯅꯁꯨ ꯊꯦꯝꯕꯤ ꯃꯉꯣꯟꯗ ꯁꯞꯇꯔ ꯇꯧꯗꯨꯅ ꯅꯆꯥꯅꯨꯄꯥꯗ ꯍꯥꯏꯗꯣꯛꯄ ꯇꯝꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅꯁꯨ ꯀꯤꯍꯟꯗꯨꯅ ꯊꯝꯂꯝꯃꯤ ꯊꯦꯝꯕꯤ ꯃꯥꯁꯨ ꯃꯃꯧ ꯅꯨꯄꯤꯒꯤ ꯁꯞꯇꯔꯗꯨꯕꯨ ꯀꯤꯕꯅ ꯑꯗꯨꯃꯛ ꯃꯆꯥꯅꯨꯄꯥꯁꯤꯗ ꯍꯥꯏꯗꯣꯛ ꯇꯝꯊꯣꯛꯇꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯊꯦꯝꯕꯤ ꯃꯥꯁꯨ ꯑꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯂꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯍꯦ ꯍꯅꯨꯕꯤ ꯀꯗꯥꯏꯗ ꯂꯩ ꯊꯦꯝꯕꯤ ꯁꯣꯂꯤꯅ ꯀꯩꯗꯧꯔꯒꯦ ꯀꯔꯤ ꯇꯧꯔꯕꯒꯦ ꯏꯃꯧ ꯏꯕꯦꯝꯃ ꯍꯥꯏ ꯂꯥꯎꯁꯤꯗ ꯂꯩꯔꯤꯕ ꯐꯤꯁꯤꯡꯁꯦ ꯑꯃꯨꯛꯇꯅꯦ ꯂꯣꯏꯅ ꯁꯨꯗꯣꯛ ꯊꯨꯅ ꯄ꯭ꯔꯞ ꯀꯔꯤꯅꯣꯅꯦ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯅ ꯏꯅꯦꯝ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕ ꯂꯥꯛꯅꯔꯤꯕ ꯃꯌꯥꯝꯁꯤꯕꯣ ꯅꯪ ꯍꯦꯟꯕꯗꯤ ꯍꯦꯟꯃꯜꯂꯕꯅꯤꯀꯣ ꯅꯪ ꯍꯦꯟꯃꯜꯂꯕꯅꯤ ꯀꯔꯤꯒꯤ ꯍꯦꯟꯕꯗꯣ ꯏꯕꯦꯝꯃ ꯅꯪꯅ ꯆꯥꯔꯤꯕ ꯅꯊꯤꯕꯣꯡꯗꯣ ꯂꯦꯝꯖꯥꯅꯤ ꯂꯦꯝꯅꯅꯤ ꯆꯥꯔꯤꯕꯗꯣ ꯑꯗꯨ ꯈꯪꯗꯕ꯭ꯔꯣ ꯏꯃꯧ ꯏꯕꯦꯝꯃ ꯁꯦ ꯎꯔꯕ꯭ꯔꯥ ꯇꯨ ꯐꯤꯁꯤꯡꯁꯦ ꯁꯤ ꯂꯣꯏꯅ ꯁꯨꯔꯝꯃꯨꯀꯣ ꯅꯠꯇ꯭ꯔꯕꯗꯤꯀꯣ ꯅꯪ ꯑꯩꯅ ꯅꯁꯝꯗꯣ ꯀꯣꯛꯄ ꯃꯈꯩꯅꯦ ꯐꯣꯏꯗꯛꯀꯗꯕꯅꯤ ꯈꯪꯉꯨ ꯑꯩꯅꯦ ꯂꯩꯀꯥꯏꯗꯣꯅꯦ ꯉꯥꯏꯍꯥꯛꯇ ꯀꯣꯏꯔꯨꯈꯤꯒꯦꯀꯣ ꯑꯩꯅ ꯍꯜꯂꯛꯄꯗ ꯂꯣꯏꯔꯝꯃꯨ ꯐꯤꯁꯤꯡꯗꯣ ꯁꯨꯕ ꯂꯣꯏꯁꯤꯜꯂꯝꯃꯨꯀꯣ ꯊꯨꯅ ꯑꯩ ꯆꯠꯂꯦ ꯃꯦꯂꯩ ꯋꯥꯍꯩ ꯈꯔꯁꯤꯡꯗꯣ ꯍꯥꯏꯔꯝꯗꯨꯅ ꯄ꯭ꯔꯞ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯊꯦꯝꯕꯤ ꯀꯞꯂꯤ ꯁꯣꯜꯂꯒ ꯂꯩꯖꯍꯧꯔꯤ ꯄꯨꯡ ꯄꯦꯜꯂꯦ
ꯏꯃꯧ ꯂꯥꯛꯂꯒ ꯅꯨꯡꯉꯥꯏꯔꯅꯤ ꯍꯔꯥꯎ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯔꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕ ꯌꯥꯗ꯭ꯔꯦ ꯑꯣꯟꯅꯔꯦ ꯑꯩꯅ ꯈꯜꯂꯨꯕꯁꯤꯡꯗꯨꯒ ꯄꯨꯝꯅꯃꯛ ꯇꯥꯏꯑꯣꯟꯅꯔꯦ ꯊꯦꯝꯕꯤ ꯋꯥꯍꯩꯁꯤꯡꯗꯣ ꯊꯃꯣꯏ ꯁꯣꯛꯅ ꯁꯣꯟꯖꯗꯨꯅ ꯀꯞꯂꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛ ꯉꯝꯗ ꯊꯣꯔꯛꯇꯨꯅ ꯃꯦꯂꯩꯅ ꯄꯨꯊꯣꯛꯂꯒ ꯆꯤꯡꯊꯣꯛꯇꯨꯅ ꯆꯈꯥꯏꯔꯝꯕ ꯊꯝꯂꯝꯂꯤꯕ ꯐꯤꯁꯤꯡꯗꯣ ꯇꯞꯂꯤ ꯇꯥꯁꯤꯟꯖꯔꯒ ꯌꯥꯝꯅ ꯋꯥꯅ ꯐꯤꯁꯤꯡꯗꯣ ꯂꯣꯏꯅ ꯁꯨꯔꯝꯃꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯅꯤ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯑꯁꯤꯅ ꯂꯥꯏꯅ ꯏꯟꯁꯤꯜꯂꯛꯄꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯅ ꯊꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯕꯗꯣ ꯉꯁꯤ ꯑꯁꯤꯅ ꯅꯨꯃꯤꯠ ꯑꯁꯤꯅ ꯑꯣꯏꯕꯒꯨꯝ ꯑꯣꯏꯅ ꯊꯣꯛꯈ꯭ರೆ ꯁꯣꯝ ꯃꯅꯤꯡꯂꯣꯝ ꯑꯗꯨꯗ ꯊꯦꯝꯕꯤ ꯃꯥꯅ ꯉꯝꯗ ꯐꯤ ꯀꯟꯅ ꯁꯨꯔꯤꯉꯩ ꯃꯇꯥꯡ ꯑꯗꯨꯗ ꯃꯥꯒꯤ ꯃꯆꯥ ꯇꯣꯃꯥꯜꯅ ꯊꯣꯛ ꯉꯟꯇꯥꯅ ꯍꯜꯂꯛꯄ ꯑꯗꯨꯒ ꯃꯄꯥ ꯆꯥꯅꯔꯦ ꯇꯣꯃꯥꯜ ꯃꯃꯥꯗ ꯌꯥꯝ ꯃꯨꯟꯅ ꯉꯛꯅ ꯌꯦꯡꯂꯗꯨꯅ ꯀꯩꯅꯣ ꯏꯃꯥꯅ ꯇꯧꯔꯕꯂꯤꯁꯤꯕꯣ ꯊꯦꯝꯕꯤꯗꯣ ꯍꯤꯛ ꯀꯞꯊꯣꯔꯛꯂꯦ ꯑꯗꯨꯒ ꯎꯔꯕ꯭ꯔꯥ ꯅꯪ ꯄꯦꯜꯂꯕ꯭ꯔꯣ ꯅꯪꯅꯗꯤ ꯈꯪꯉꯤꯔꯣꯏꯀꯣ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯏꯃꯥꯕꯨ ꯀꯌꯥꯝ ꯁꯥꯊꯤꯅ ꯑꯣꯠꯂꯤ ꯀꯌꯥꯝ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯏ ꯍꯥꯏꯕꯗꯣ ꯏꯃꯥ ꯌꯦꯡꯉꯨ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯏꯃꯥꯕꯨ ꯑꯣꯠꯇꯨꯅ ꯊꯝꯂꯒ ꯂꯥꯛꯂꯤꯕꯅꯤ ꯉꯁꯤ ꯐꯥꯎꯕ ꯏꯃꯥ ꯅꯪꯉꯣꯟꯗ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎ ꯍꯥꯏꯗꯣꯛꯇ ꯏꯆꯤꯟ ꯑꯁꯤꯗꯒꯤ ꯀꯔꯤꯃꯠꯇ ꯀꯥꯡꯊꯣꯛꯇ ꯂꯩꯔꯛꯄꯅꯤ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯇꯣꯃꯥꯜꯗ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯂꯤ ꯅꯨꯡꯉꯥꯏꯇ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯏꯃꯥ ꯅꯆꯥ ꯂꯥꯜꯂꯤ ꯅꯆꯥꯅ ꯏꯃꯥꯕು ꯈꯪꯂꯨꯗ꯭ꯔꯦ ꯑꯁꯨꯝ ꯑꯩꯒꯤ ꯅꯨꯄꯤꯅ ꯂꯣꯏꯅꯩ ꯍꯥꯏꯕ ꯏꯃꯥ ꯂꯥꯜꯂꯤ ꯅꯆꯥ ꯂꯥꯜꯂꯤ ꯏꯃꯥ ꯅꯆꯥ ꯂꯥꯟꯖꯔꯦ ꯊꯦꯝꯕꯤꯗꯣ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯊꯣꯔꯛꯂꯤ ꯑꯗꯨꯒ 이마기 또마 이마 이자기 누시나바 머리부 타라또나 탐리비 낭기 누비세 낭 와락바 파오방 감라로이드로 생나 낭 마도기 통나 낭 온데 레이다브로 이마디 와레다 와레 낭기 누비시기 사레이다 또마나 이마 나사부다 하자비요 나사나 소이드나 와락자기 아이나 소이드나 와락자기 아이기 이마부 아숨도 할리바 누비에세 와락두나 юм스르기 ꯇꯥꯟꯊꯣꯛꯈꯤꯒꯦ ꯏꯃꯥꯒꯤ ꯇꯣꯃꯥ ꯑꯁꯦꯡꯕꯅꯤ ꯏꯃꯥꯒꯤ ꯇꯣꯃꯥ ꯅꯨꯄꯤꯕꯨ ꯇꯥꯟꯊꯣꯛꯄꯗꯤ ꯐꯠꯇꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇꯅꯦ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯑꯣꯏꯔꯣ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯐꯒꯅꯤ ꯋꯥꯔꯛꯆꯒꯅꯤ ꯅꯁꯥꯅ ꯁꯣꯏꯗꯅ ꯋꯥꯔꯛꯆꯒꯅꯤ ꯊꯦꯝꯕꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯇꯣꯃꯥꯜꯅ ꯃꯃꯥ ꯊꯦꯝꯕꯤꯅ ꯁꯨꯔꯝꯂꯤꯕ ꯐꯤꯁꯤꯡꯗꯣ ꯁꯨꯕ ꯂꯣꯏꯍꯟꯗ ꯂꯦꯞꯍꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯇꯨꯃꯤꯟ ꯃꯆꯤ ꯑꯃꯗ ꯅꯤꯡꯊꯤꯅ ꯐꯝꯍꯟꯗꯨꯅ ꯂꯩꯍꯟꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯦꯂꯩꯗꯣ ꯂꯩꯀꯥꯏꯒꯤ ꯃꯧ ꯆꯤꯡꯒꯟꯕꯤ ꯈꯔꯒ ꯃꯤꯋꯥꯁꯤ ꯉꯥꯡꯅꯕ ꯌꯥꯕ ꯃꯈꯩ ꯉꯥꯡꯅꯔꯨꯔꯒ ꯍꯟꯖꯤꯜꯂꯛꯂꯦ ꯃꯥꯅ ꯍꯟꯖꯤꯜꯂꯛꯄꯗ ꯐꯤꯁꯤꯡꯗꯣ ꯑꯃꯠꯇ ꯁꯨꯗꯅ ꯊꯝꯃꯝꯕꯗꯨ ꯎꯕꯗ ꯃꯦꯂꯩꯅ ꯍꯥꯏ ꯍꯅꯨꯕꯤ ꯀꯔꯤꯅꯣ ꯐꯤꯁꯤꯡꯁꯦ ꯁꯨꯅ ꯊꯝꯂꯝꯂꯒ ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯨꯗꯅ ꯊꯝꯃꯝꯕ ꯑꯣ ꯐꯩ ꯑꯗꯨꯗꯤ ꯅꯪ ꯍꯅꯨꯕꯤ ꯅꯪ ꯋꯥꯍꯩꯁꯤꯡꯗꯣ ꯁꯣꯟꯗꯨꯅ ꯂꯥꯛꯂꯤ ꯃꯦꯂꯩ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯗꯨꯗ ꯇꯣꯃꯥꯜ ꯊꯣꯔꯛꯇꯨꯅ ꯃꯦꯂꯩ ꯅꯪꯁꯤ ꯅꯍꯥꯟ ꯃꯈꯩꯁꯤ ꯌꯨꯝꯁꯤꯗ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯂꯤꯂꯥ ꯁꯥꯟꯅꯔꯤꯕꯣꯏꯔꯦ ꯑꯩꯒꯤ ꯏꯃꯥꯕꯨ ꯅꯪꯅ ꯑꯁꯨꯛ ꯊꯤꯅ ꯑꯣꯠꯂꯤꯕꯣꯏꯔꯦ ꯃꯦꯂꯩꯗ ꯇꯣꯃꯥꯟꯒꯤ ꯈꯣꯟꯖꯦꯜ ꯑꯃꯗꯤ ꯃꯁꯛꯇꯨ ꯎꯕꯗ ꯃꯇꯨ ꯆꯨꯝꯈ꯭ꯔꯦ ꯑꯗꯨꯅ ꯊꯨꯅ ꯅꯠꯇꯦ ꯇꯣꯃꯥꯜ ꯀꯩꯅꯣꯅꯤ ꯑꯩꯒꯤ ꯋꯥꯁꯦ ꯃꯨꯟꯅ ꯇꯥꯕꯤꯌꯣ ꯇꯣꯃꯥꯜꯅ ꯁꯥꯎꯅ ꯇꯥꯅꯤꯡꯗꯦ ꯆꯤꯟꯊꯤꯕꯤ ꯁꯨꯅꯤꯡꯗꯕꯤ ꯅꯪꯒꯤ ꯋꯥ ꯅꯪ ꯉꯁꯤꯗꯤ ꯏꯈꯨꯠꯁꯤꯅ ꯄꯦꯅ ꯐꯨꯗꯨꯅ ꯋꯥꯔꯛꯄ ꯇꯥꯔꯦ ꯅꯪ ꯋꯥꯔꯛꯄ ꯇꯥꯔꯦ ꯉꯁꯤꯗꯤ ꯈꯪꯅꯤꯗꯣ ꯅꯠꯇꯦ ꯇꯥ ꯇꯣꯃꯥꯜ ꯅꯠꯇꯦ ꯑꯩꯕꯨ ꯐꯨꯗꯨꯗꯤ ꯐꯨꯕꯤꯒꯅꯨ ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ ꯇꯥ ꯇꯣꯃꯥꯜ ꯃꯦꯂꯩꯅ ꯍꯥꯏꯔꯤꯕꯁꯤꯡꯒꯗꯣ ꯑꯃꯠꯇ ꯇꯥꯗꯅ ꯄ꯭ꯔꯞ ꯁꯪꯁꯤꯜꯂꯛꯂꯒ ꯃꯦꯂꯩꯕꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯨꯡꯐꯨꯗ ꯐꯨꯗꯔꯛꯂꯤ ꯃꯦꯂꯩꯗꯣ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯖꯗ꯭ꯔꯦ ꯐꯨꯕ ꯌꯥꯕ ꯐꯨꯔꯕ ꯃꯇꯨꯡꯗꯅꯤ ꯆꯠꯈ꯭ꯔꯣ ꯊꯨꯅ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯅꯪ ꯉꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯂꯦ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯅꯠꯇꯦ ꯃꯗꯨꯗꯗꯤ ꯇꯧꯕꯤꯒꯅꯣ ꯇꯥ ꯇꯣꯃꯥꯜ ꯑꯩ ꯂꯥꯟꯖꯔꯦ ꯇꯣꯃꯥꯜ ꯃꯦꯂꯩꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ ꯑꯗꯨꯃꯛ ꯃꯦꯂꯩꯕꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯆꯠꯈ꯭ꯔꯦ ꯃꯗꯨꯗ ꯃꯊꯃꯣꯏ ꯑꯗꯨꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯑꯄꯦꯟꯕ ꯄꯣꯛꯆꯕꯒꯨꯝ ꯇꯧꯔꯦ ꯑꯗꯨꯝ ꯇꯧꯅ ꯇꯣꯃꯥꯜ ꯃꯥꯅ ꯐꯠꯇꯕꯤ ꯃꯧ ꯑꯗꯨꯕꯨ ꯋꯥꯔꯛꯂꯦ ꯃꯦꯂꯩꯅ ꯆꯠꯈ꯭ꯔꯕꯗ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯇ ꯇꯔꯛ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯛꯂꯦ ꯇꯣꯃꯥꯜꯅ ꯃꯃꯥꯁꯤꯒꯤ ꯁꯦꯕꯥ ꯁꯦꯕꯤ ꯅꯤꯡꯊꯤꯅ ꯇꯧꯔꯛꯄꯗꯒꯤꯗꯤ ꯊꯦꯝꯕꯤꯁꯨ ꯃꯁꯥꯒꯗꯣ ꯐꯅꯌꯥꯝ ꯀꯟꯈꯠꯄ ꯍꯥꯏꯗꯨ ꯑꯣꯏꯔꯛꯂꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯃꯦꯂꯩꯗꯣ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯃꯒꯨꯝ ꯇꯣꯃꯥꯜ ꯍꯣꯏꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯔꯦ
ꯇꯣꯃꯥꯜꯅ ꯆꯪꯍꯜꯂꯣꯏ ꯍꯥꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯥ ꯊꯦꯝꯕꯤꯅ ꯆꯟꯕꯤꯗꯨꯅ ꯆꯪꯍꯟꯗꯨꯅ ꯂꯩꯍꯜꯂꯦ ꯍꯧꯖꯤꯛ ꯃꯦꯂꯩ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯕꯅꯤ ꯇꯣꯃꯥꯜꯅ ꯃꯧ ꯐꯠꯇꯕꯤ ꯋꯥꯔꯛꯄꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯦ ꯑꯗꯨꯝ ꯇꯧꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯣ ꯃꯃꯩꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯏꯃꯨꯡ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤꯔꯝꯃꯤ